ꯃꯌꯥꯝꯕꯨ ꯊꯣꯏꯕꯤ ꯀꯩꯁꯥꯝꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯋꯥꯔꯤ ꯃꯆꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯆꯅꯝꯊꯥꯕꯝ ꯃꯣꯅꯤꯀꯥ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕ ꯐꯥꯎꯕ ꯅꯤꯡꯊꯤꯕꯤ ꯃꯤꯀꯞ ꯊꯣꯛꯇꯕ ꯃꯈꯩ ꯇꯨꯝꯂꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯂꯩꯃ ꯃꯆꯥ ꯅꯤꯡꯊꯤꯕꯤꯅ ꯇꯨꯝꯂꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯗꯣꯔꯛꯂꯝꯃꯤ꯫ ꯍꯩ ꯏꯃꯥꯒꯤ ꯑꯆꯧꯕꯤꯌꯥ, ꯑꯆꯧꯕꯤ ꯅꯪꯕꯨ ꯇꯥꯕ꯭ꯔꯣ? ꯍꯧꯒꯠꯂꯣꯅꯦ ꯅꯪꯕꯣ, ꯃꯇꯝꯁꯤ ꯌꯧꯔꯦ, ꯁꯦ ꯍꯧꯒꯠꯂꯣ꯫ ꯅꯤꯡꯊꯤꯕꯤ ꯃꯃꯥꯅ ꯃꯥꯕꯨ ꯍꯧꯗꯣꯔꯛꯂꯤꯕꯗꯨ ꯀꯔꯤꯁꯨ ꯊꯧꯋꯥ ꯁꯥꯗ ꯐꯩꯖꯨꯞ ꯑꯗꯨꯅ ꯃꯃꯥꯏ ꯑꯗꯨ ꯀꯨꯞꯁꯤꯟꯈꯤ꯫ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ, ꯑꯩꯅ ꯍꯧꯗꯣꯛꯂꯤꯕꯁꯤ ꯃꯉꯣꯟꯗ ꯅꯠꯇꯗꯧꯅ ꯐꯩꯖꯨꯞꯀꯁꯤ ꯆꯤꯡꯈꯠꯇꯅ ꯇꯨꯝꯈꯤꯅꯦ꯫ ꯍꯩ ꯑꯆꯧꯕꯤꯌꯥ, ꯑꯆꯧꯕꯤ ꯍꯧꯒꯠꯂꯣ ꯍꯥꯏꯋꯥꯅꯤ ꯅꯪꯕꯣ꯫ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯃꯆꯥꯒꯤ ꯐꯩꯖꯨꯞꯇꯨ ꯐꯠ ꯍꯥꯏꯗꯣꯛꯏ꯫ ꯅꯤꯡꯊꯤꯕꯤ ꯄꯤꯁꯨꯝ ꯁꯨꯛꯂꯞ ꯇꯧꯅ, ꯑꯁ ꯀꯩꯅꯣ ꯏꯃꯥ, ꯑꯩ ꯉꯥꯛꯇ ꯇꯨꯝꯈꯤꯒꯦ, ꯑꯝꯇ ꯌꯦꯜꯂꯛꯈꯤꯅꯨ꯫ ꯍꯩ ꯍꯧꯖꯤꯛꯄꯨ ꯇꯨꯝꯕꯒꯤ ꯃꯇꯝꯂꯣ? ꯅꯨꯃꯤꯠꯅ ꯋꯥꯇꯣꯟ ꯌꯧꯔꯕꯁꯤ ꯐꯥꯎꯕ ꯁꯨꯝ ꯇꯨꯝꯃꯒ ꯂꯩꯒꯦꯗꯤ ꯀꯩꯅꯣ? ꯍꯧꯒꯠꯂꯣ ꯍꯧꯒꯠꯂꯣ, ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡꯒ ꯈꯔ ꯂꯣꯏꯁꯤꯜꯂꯨ ꯂꯥꯎ꯫ ꯑꯁ ꯀꯩꯅꯣ, ꯏꯃꯨꯡꯒꯤ ꯊꯕꯛꯄꯨ ꯑꯩꯅ ꯅꯠꯇ꯭ꯔꯗꯤ ꯇꯧꯕ ꯌꯥꯗ꯭ꯔꯣ? ꯑꯩꯈꯣꯏ ꯑꯇꯣꯝꯕꯤꯗ ꯍꯥꯏꯌꯨ, ꯑꯩꯗꯤ ꯍꯧꯒꯠꯈꯤꯗꯧꯕ ꯋꯥꯠꯂꯤ, ꯇꯨꯝꯈꯤꯅꯤ꯫ ꯍꯣꯔꯦꯟ ꯑꯩꯅ ꯇꯨꯝꯁꯤꯠ ꯐꯥꯗꯅ ꯍꯧꯒꯠꯂꯒ ꯀꯣꯛ ꯆꯤꯛꯂꯕꯗꯤ ꯏꯃꯥꯟ ꯌꯥꯎꯕꯤꯒꯗꯕ ꯅꯠꯇꯦ, ꯑꯗꯨꯅ ꯑꯩꯗꯤ ꯇꯨꯝꯈꯤꯅꯤ꯫ ꯀꯔꯤꯒꯤ ꯇꯨꯝꯁꯤꯠ ꯐꯥꯗꯕ? ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯇꯣꯛꯄꯒ ꯐꯃꯨꯡꯗ ꯆꯣꯡꯈꯠꯂꯒ ꯇꯨꯝꯈꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯇꯨꯝꯁꯤꯠ ꯐꯥꯗꯕꯅꯣꯕ? ꯍꯩ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ, ꯑꯩꯅ ꯍꯧꯒꯠꯂꯣ ꯍꯥꯏꯔꯤꯉꯩ ꯁꯠ ꯁꯠ ꯍꯧꯒꯠꯆꯍꯧ꯫ ꯌꯦꯠꯂꯤ ꯏꯃꯥ ꯅꯪꯁꯤꯗꯤ, ꯑꯩꯗ ꯄꯥꯟꯅꯕꯗ ꯑꯋꯥꯕ ꯑꯣꯏꯔꯝꯃꯅꯤ꯫ ꯀꯩꯅꯣ ꯈꯪꯗꯦ, ꯇꯨꯝꯕ ꯐꯥꯎ ꯏꯅꯤꯡꯇꯝꯅ ꯇꯨꯝꯕ ꯐꯪꯗꯦꯕ꯫ ꯍꯧꯖꯤꯛꯄꯨ ꯇꯨꯝꯕꯒꯤ ꯃꯇꯝꯂꯣ? ꯈꯨꯟ ꯂꯩꯀꯥꯏꯁꯤꯗ ꯅꯪꯗꯧꯅ ꯇꯧꯕ ꯀꯅꯥꯒꯤ ꯂꯩꯁꯥꯕꯤ ꯌꯥꯎꯒꯦ? ꯏꯃꯥꯁꯤꯅ ꯍꯧꯗꯣꯔꯛꯂꯤꯕꯁꯦ ꯑꯩꯁꯦ ꯌꯥꯍꯧ ꯊꯦꯡꯃꯟꯗꯅ ꯍꯧꯗꯣꯔꯛꯂꯤꯕꯅꯤ ꯈꯟꯗꯈꯩ ꯑꯩꯗ ꯄꯥꯟꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯝꯃꯅꯤ ꯀꯥꯏꯗꯅ ꯅꯆꯤꯟ ꯑꯃ ꯄꯥꯜꯂꯦꯗꯅ ꯉꯥꯡꯂꯤꯕꯅꯤꯅꯦ ꯍꯥ? ꯅꯪꯀꯣ ꯅꯪ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯔꯕꯗꯤ ꯍꯌꯦꯡꯋꯥꯏ ꯅꯌꯨꯝ ꯄꯥꯜꯂꯒ ꯆꯠꯅꯔꯣꯏꯍꯦ ꯏꯕꯦꯝꯃ, ꯅꯪ ꯆꯠꯅꯔꯣꯏ꯫ ꯀꯩ ꯆꯥꯟꯅꯔꯤꯒꯦ? ꯌꯥꯍꯧ ꯊꯦꯡꯕꯒ ꯌꯨꯝ ꯄꯥꯟꯕꯒ ꯀꯔꯤ ꯃꯔꯤ ꯂꯩꯅꯒꯦ? ꯏꯃꯥꯅ ꯍꯌꯦꯡ ꯅꯌꯨꯝ ꯄꯥꯜꯂꯒ ꯆꯠꯅꯔꯣꯏ ꯀꯥꯏꯅ ꯍꯥꯏꯗꯨꯕꯣ? ꯑꯣ ꯍꯧꯖꯤꯛ ꯅꯪꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯦ ꯍꯌꯦꯡ ꯃꯧ ꯑꯣꯏꯔꯀꯥꯟꯗꯁꯨ ꯇꯧꯔꯗꯤ ꯆꯠꯅꯔꯣꯏꯕ, ꯈꯪꯂꯕ꯭ꯔꯣ? ꯆꯠꯅꯔꯣꯏꯗꯧꯔꯤꯕ꯫ ꯅꯣꯡꯃꯇ ꯅꯪꯕꯨ ꯅꯁꯥꯅ ꯈꯪꯅ ꯌꯥꯍꯧ ꯉꯟꯅ ꯍꯧꯒꯠꯇꯨꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯂꯣꯏꯁꯤꯟꯕ ꯅꯨꯃꯤꯠ ꯌꯥꯎꯈ꯭ꯔꯕ꯭ꯔꯣ? ꯍꯥ? ꯏꯃꯤꯠꯁꯤ ꯇꯥꯡꯅꯤ, ꯅꯣꯡꯃꯇ ꯎꯖꯗ꯭ꯔꯤꯅꯦ ꯅꯪꯅ ꯌꯥꯍꯧꯒ ꯉꯟꯅ ꯍꯧꯒꯠꯄꯗꯣ꯫ ꯇꯥꯟꯖꯥꯗꯨꯗ ꯁꯛꯍꯦꯟꯕꯤ ꯆꯪꯂꯛꯇꯨꯅ, ꯏꯃꯥ ꯑꯩꯈꯣꯏꯁꯦ ꯍꯧꯒꯠꯇ꯭ꯔꯤꯕ꯭ꯔꯥ? ꯑꯣ ꯍꯧꯒꯠꯇ꯭ꯔꯤ, ꯍꯧꯒꯠꯂꯣ ꯌꯥꯗꯦ, ꯌꯥꯗ ꯂꯩꯔꯦ ꯇꯨ ꯅꯆꯦ ꯈꯛꯇ ꯂꯥꯏꯆꯨꯕꯤ ꯑꯄꯨꯝꯕꯤꯁꯦ꯫ ꯏꯆꯦ ꯍꯧꯒꯠꯂꯣ, ꯀꯩꯗꯧꯔꯒꯦ? ꯃꯇꯝꯁꯤ ꯌꯧꯔꯦ, ꯑꯩꯒ ꯀꯩꯊꯦꯜꯗ ꯑꯃꯨꯛꯇ ꯆꯠꯃꯤꯟꯅꯔꯨꯁꯤ, ꯀꯩꯅꯣ ꯏꯟꯁꯥꯡ ꯅꯥꯄꯤ ꯈꯤꯇ ꯂꯩꯔꯨꯁꯤ꯫ ꯉꯝꯃꯔꯣꯏ, ꯅꯪ ꯅꯊꯟ ꯆꯠꯂꯨꯁꯨ, ꯑꯩꯕꯨ ꯀꯩꯊꯦꯜꯗ ꯏꯟꯁꯥꯡ ꯅꯥꯄꯤ ꯂꯩꯕ ꯆꯠꯂꯨꯁꯤ ꯀꯥꯏꯅ ꯉꯝꯖꯔꯔꯣꯏ꯫ ꯅꯨꯡꯁꯥ ꯍꯥꯏꯒꯠꯂꯀꯥꯟꯁꯤꯗ ꯅꯨꯡꯁꯥ ꯃꯔꯛꯇ ꯆꯠꯂꯒ ꯀꯨꯆꯨ ꯀꯨꯃꯦꯟ ꯃꯥꯡꯅꯕ꯫ ꯏꯁ ꯄꯛꯇꯦꯗꯀꯣ ꯏꯕꯦꯝꯃ ꯅꯪꯁꯦ, ꯑꯩꯒꯤ ꯏꯆꯥꯅꯤ ꯍꯥꯏꯔꯁꯨ ꯅꯪꯁꯦ ꯅꯃꯥ ꯑꯩꯅ ꯐꯥꯎ ꯇꯁꯦꯡꯅ ꯄꯛꯇꯕ ꯍꯥꯏꯗꯨ ꯑꯣꯏꯔꯦꯍꯦ꯫ ꯐꯔꯦ, ꯅꯅꯥꯎ ꯅꯨꯄꯤꯅ ꯀꯩꯊꯦꯜ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯅꯅꯥꯎ ꯅꯨꯄꯤ ꯃꯊꯟꯇ ꯃꯥꯏ ꯆꯠꯆꯔꯨꯁꯅꯤ, ꯑꯗꯨꯒ ꯅꯪꯅ ꯆꯥꯛ ꯍꯦꯛ ꯊꯣꯡꯉꯨꯔꯣ꯫ ꯆꯥꯛ ꯊꯣꯡꯉꯨ ꯑꯃꯨꯛ ꯍꯥꯏꯖꯤꯜꯂꯤ, ꯑꯩ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦ ꯈꯪꯂꯤꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯅ? ꯌꯥꯝ ꯂꯦꯝꯃꯦꯍꯦ ꯍꯥ? ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯦꯒ ꯍꯥꯏꯔꯒ ꯍꯩꯅꯕ ꯇꯝꯁꯤꯟꯒꯦꯗꯤ ꯈꯟꯗꯦꯅꯦ ꯁꯤꯌꯥ? ꯍꯩꯇ꯭ꯔꯕꯗꯤ ꯍꯩꯅꯕ ꯇꯝꯕ ꯇꯥꯕ, ꯍꯩꯇꯦꯅ ꯁꯨꯝ ꯌꯥꯒꯗꯧꯔꯤꯕ꯭ꯔꯣ ꯍꯥ? ꯍꯌꯦꯡ ꯅꯌꯨꯝꯗ ꯀꯩ ꯄꯥꯜꯂꯒ ꯆꯥꯛ ꯆꯥꯛꯈꯣꯝ ꯑꯃ ꯐꯥꯎ ꯊꯣꯡꯕ ꯍꯩꯇ꯭ꯔꯕꯗꯤ ꯃꯤꯅ ꯃꯣꯏꯒꯤ ꯃꯃꯥꯗꯨꯅ ꯀꯔꯤꯃꯠꯇ ꯇꯥꯛꯄꯤꯔꯛꯇꯕ꯭ꯔꯥ ꯍꯥꯏꯗꯅ ꯏꯔꯥ ꯂꯩꯇꯕꯤ ꯃꯃꯥ ꯑꯩꯕꯨꯁꯨ ꯆꯤꯡꯊꯣꯛꯇꯅ ꯊꯤꯅ ꯉꯥꯡꯍꯟꯒꯦ ꯍꯥꯏꯔꯤꯔꯣ? ꯍꯣ ꯑꯩꯗꯤꯅꯦ ꯆꯥꯛ ꯊꯣꯡꯕ ꯍꯩꯇ꯭ꯔꯕꯁꯨ ꯌꯥꯏ, ꯍꯌꯦꯡ ꯅꯆꯥ ꯑꯩꯅ ꯂꯩꯔꯨꯒꯗꯧꯔꯤꯕ ꯏꯃꯨꯡꯗꯨꯗꯤꯅꯦ ꯃꯤꯅꯥꯏ ꯂꯣꯏꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯠꯈ꯭ꯔꯕ ꯏꯃꯨꯡ, ꯑꯗꯨꯅ ꯆꯥꯛ ꯊꯣꯡꯕ ꯍꯩꯇꯕ ꯊꯣꯏꯅ ꯃꯊꯧ ꯇꯥꯗꯦ, ꯍꯌꯦꯡ ꯈꯨꯠꯇ ꯍꯥꯝꯂꯒꯅꯤ ꯆꯥꯔꯨꯗꯣꯏꯁꯦ꯫ ꯃꯆꯦꯒꯤ ꯋꯥꯗꯨꯗ ꯁꯛꯍꯦꯟꯕꯤꯅ, ꯍꯩꯁ ꯏꯆꯦꯒꯤ ꯋꯥꯇꯥꯁꯤꯗꯤ ꯏꯇꯩ ꯑꯣꯏꯗꯣꯏꯗꯣ ꯁꯦꯜ ꯌꯥꯝ ꯄꯥꯏꯔꯝꯗꯧꯕ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯔꯝꯗꯧ ꯃꯥꯟꯈ꯭ꯔꯦꯗ꯫ ꯃꯥꯟꯕ ꯅꯠꯇꯦ, ꯅꯪ ꯅꯇꯩ ꯑꯣꯏꯗꯣꯏꯗꯨꯗꯤꯅꯦ ꯁꯦꯜꯒ ꯄꯥꯏꯈ꯭ꯔꯖꯥꯠꯅꯤ ꯏꯕꯦꯝꯃ꯫ ꯁꯛꯇꯥ ꯑꯁꯤꯒ ꯃꯋꯥꯒꯁꯨ ꯀꯣꯏꯔꯤ ꯃꯥꯜꯂꯦ, ꯃꯌꯨꯝ ꯄꯥꯟꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩ, ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯑꯃ ꯍꯩꯖꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇꯦꯅꯦ꯫ ꯍꯩꯃ ꯀꯩꯅꯦꯒꯦ ꯑꯩꯈꯣꯏ ꯃꯥꯁꯤꯗꯤ? ꯑꯩꯅ ꯍꯌꯦꯡ ꯂꯩꯔꯨꯒꯗꯧꯔꯤꯕ ꯏꯃꯨꯡꯗꯣ ꯃꯤꯅꯥꯏ ꯂꯣꯏꯕ ꯏꯃꯨꯡꯅꯤ ꯍꯥꯏꯔꯝꯇꯗ ꯀꯩꯅꯣ ꯑꯗꯨꯝ ꯍꯦꯛ ꯏꯃꯨꯡꯒꯤ ꯊꯕꯛ ꯏꯪꯈꯥꯡ ꯍꯩꯖꯤꯟꯒꯦ ꯂꯩꯇꯦꯗ ꯍꯥꯏꯔꯒ ꯂꯩ꯫ ꯏꯃꯥ ꯅꯪꯁꯦ ꯍꯅꯨꯔꯛꯄꯒꯤ ꯄꯦꯡ ꯆꯣꯏꯔꯕ ꯀꯩꯅꯣꯝ ꯇꯧꯔꯦ, ꯋꯥ ꯉꯥꯡꯅꯕꯗ ꯚꯥꯞ ꯑꯃ ꯏꯇꯥ ꯇꯥꯗ꯭ꯔꯦ꯫
ꯍꯩ ꯌꯥꯔꯦ ꯌꯥꯝ ꯇꯥꯅꯤꯡꯗ꯭ꯔꯦ ꯋꯥꯊꯤ ꯋꯥꯔꯦꯝ ꯉꯥꯡꯂꯒ ꯂꯩꯒꯗꯕꯒꯤ ꯁꯔꯨꯛ ꯆꯠꯂꯣ ꯅꯁꯥ ꯁꯦꯡꯗꯣꯛꯂꯒ ꯆꯥꯛꯈꯨꯝ ꯆꯪꯉꯨ ꯑꯗꯨꯒ ꯇꯣꯝꯕꯤ ꯅꯪꯁꯨ ꯀꯩꯊꯦꯜ ꯆꯠꯅꯕ ꯇꯧꯔꯣ ꯍꯧꯖꯤꯛꯀꯤ ꯏꯟꯁꯥꯡ ꯑꯃꯠꯇ ꯂꯩꯔꯝꯃꯣꯏ ꯀꯔꯤꯅꯣ ꯈꯔ ꯂꯩꯔꯨꯔꯣ ꯑꯩꯁꯨ ꯑꯋꯥꯡꯒꯤ ꯅꯅꯦ ꯇꯣꯝꯕꯤ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯗꯨꯒꯅꯦ ꯆꯧꯕꯤ ꯅꯪ ꯑꯩꯅ ꯍꯜꯂꯛꯄꯗ ꯆꯥꯛ ꯊꯣꯡꯉꯝꯗ꯭ꯔꯕꯗꯤ ꯌꯥꯔꯣꯏꯀꯣ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯂꯩ ꯃꯀꯥ ꯑꯗꯨꯗꯒꯤ ꯊꯣꯛꯈꯤ ꯃꯃꯥꯅ ꯊꯣꯛꯈ꯭ꯔꯕꯗ ꯅꯤꯡꯊꯤꯕꯤꯅ ꯑꯇꯣꯝꯕꯤ ꯀꯩꯊꯦꯜꯗꯣ ꯁꯠ ꯆꯠꯂꯨꯔꯣ ꯑꯗꯨꯒ ꯍꯜꯂꯛꯂꯒ ꯆꯥꯛꯇꯣ ꯅꯪ ꯅꯣꯏꯅ ꯊꯣꯡꯉꯨ ꯏꯆꯦ ꯆꯥꯛ ꯊꯣꯡꯕꯗꯣ ꯌꯥꯝ ꯇꯜꯂꯦꯕ ꯍꯣꯏ ꯆꯥꯛꯇꯣ ꯑꯩ ꯊꯣꯡꯕꯤꯒꯦꯕ ꯑꯗꯣ ꯀꯩꯊꯦꯜꯗꯣ ꯆꯠꯃꯤꯟꯅꯔꯨꯁꯦꯕ ꯑꯩ ꯊꯟ ꯆꯠꯄꯗꯣ ꯇꯜꯂꯦꯕ ꯃꯄꯥꯡ ꯑꯃ ꯌꯥꯎꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯃꯤ ꯑꯃꯒ ꯆꯠꯃꯤꯟꯅꯔꯗꯤ ꯅꯨꯡꯉꯥꯏꯇꯧꯕꯅꯤ ꯇꯜꯂꯦꯃꯤ ꯅꯪꯕꯣ ꯇꯟꯕ ꯌꯥꯔꯣꯏ ꯁꯦꯕ ꯏꯆꯦ ꯆꯠꯃꯤꯟꯅꯔꯨꯁꯤ ꯍꯥꯏꯕ ꯍꯩꯃꯥ ꯀꯩꯅꯦꯒꯤ ꯃꯁꯤ ꯑꯉꯥꯡꯁꯤꯗꯤ ꯃꯤꯅ ꯇꯜꯂꯦ ꯍꯥꯏꯔꯒ ꯆꯠꯂꯨꯁꯦ ꯀꯩꯊꯦꯜ ꯆꯠꯄ ꯊꯦꯡꯈ꯭ꯔꯅꯤ ꯏꯃꯥ ꯍꯜꯂꯛꯂꯕꯗꯤ ꯆꯥꯛ ꯊꯣꯡꯉꯝꯗꯦꯅ ꯑꯩꯉꯣꯟꯗ ꯏꯁꯧ ꯑꯃꯨꯛ ꯇꯧꯔꯛꯑꯅꯤ ꯀꯩꯊꯦꯜꯗꯣ ꯁꯠ ꯆꯠꯂꯒ ꯐꯠ ꯍꯜꯂꯛꯑꯣ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ ꯇꯣꯃꯥꯜ ꯊꯕꯛ ꯁꯨꯕꯒꯤ ꯈꯨꯠꯁꯨꯃꯟ ꯐꯪꯂꯦ ꯍꯥꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯃꯆꯥꯅꯨꯄꯤ ꯑꯅꯤꯒꯤ ꯃꯐꯤ ꯐꯨꯔꯤꯠ ꯑꯃꯃꯝ ꯂꯩꯔꯒ ꯍꯜꯂꯛꯂꯝꯃꯤ ꯄꯥꯝꯖꯔꯕ꯭ꯔ ꯏꯄꯥꯅ ꯂꯩꯔꯛꯄ ꯅꯈꯣꯏ ꯑꯅꯤꯒꯤ ꯐꯨꯔꯤꯠꯇꯣ ꯁꯛꯍꯦꯟꯕꯤ ꯃꯄꯥꯅ ꯂꯩꯔꯛꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯌꯦꯡꯗꯨꯅ ꯌꯥꯝ ꯄꯥꯝꯖꯔꯤꯕꯨ ꯄꯥꯕ ꯆꯩꯔꯥꯎꯕꯁꯨ ꯀꯨꯏꯗ꯭ꯔꯦ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯕ ꯆꯠꯄꯗ ꯂꯤꯠꯄ ꯌꯥꯔꯅꯤ ꯑꯁꯤ ꯍꯥꯏꯅ ꯁꯛꯍꯦꯟꯕꯤ ꯍꯔꯥꯎ ꯍꯔꯥꯎ ꯃꯄꯥꯅ ꯂꯩꯔꯛꯂꯤꯕ ꯐꯨꯔꯤꯠ ꯑꯗꯨ ꯄꯥꯏꯈꯠꯇꯨꯅ ꯌꯦꯡꯖꯩ ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤꯗꯤ ꯁꯨꯛꯇꯣꯛꯇꯨꯅ ꯁꯤꯕꯨ ꯐꯨꯔꯤꯠꯅꯤ ꯀꯥꯏꯅ ꯂꯣꯏꯔꯦꯍꯦ ꯏꯆꯥꯕꯨ ꯏꯄꯥꯅ ꯂꯩꯔꯛꯂꯤꯕ ꯐꯨꯔꯤꯠꯇꯨ ꯄꯥꯝꯗꯦ ꯍꯥꯏꯔꯤꯔꯣ ꯍꯣꯏ ꯄꯥꯝꯗꯦ ꯁꯤꯕꯨ ꯑꯩꯅ ꯀꯃꯥꯏ ꯄꯥꯝꯗꯣꯏꯅꯣ ꯑꯁꯨꯛ ꯃꯃꯜ ꯍꯣꯡꯕ ꯑꯊꯤꯕ ꯐꯨꯔꯤꯠꯁꯤꯕꯨ ꯁꯤꯗꯤ ꯑꯩ ꯂꯤꯠꯅꯤꯡꯗꯦ ꯑꯇꯣꯝꯕꯤ ꯃꯥ ꯂꯤꯠꯆꯁꯅꯤ ꯍꯥꯏ ꯅꯄꯥꯅ ꯍꯔꯥꯎ ꯍꯔꯥꯎ ꯂꯩꯖꯔꯛꯂꯤꯕꯗꯣ ꯑꯃꯨꯛ ꯄꯥꯝꯃꯤ ꯄꯥꯝꯗꯦ ꯇꯧꯔꯅꯨ ꯄꯥꯝꯗ꯭ꯔꯗꯤ ꯄꯥꯝꯗꯦ ꯍꯥꯏꯇꯥꯕ ꯄꯥꯕ ꯑꯩ ꯁꯤ ꯐꯨꯔꯤꯠꯁꯤ ꯄꯥꯝꯗꯦ ꯑꯇꯣꯞꯄ ꯑꯩꯅ ꯄꯥꯝꯖꯕ ꯃꯣꯏꯅ ꯂꯩꯒꯦ ꯁꯦꯜ ꯄꯤꯌꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅꯣ ꯇꯥꯅꯤꯡꯗꯦ ꯂꯩꯔꯛꯂꯤꯕꯗꯣ ꯑꯗꯨꯝ ꯂꯤꯠꯂꯨ ꯁꯤ ꯐꯨꯔꯤꯠꯁꯤꯗꯤ ꯏꯃꯥ ꯅꯪ ꯍꯦꯛ ꯂꯤꯠꯂꯨ ꯑꯩꯗꯤ ꯄꯥꯝꯗꯦ ꯑꯩꯅ ꯑꯄꯥꯝꯕ ꯃꯣꯏꯅ ꯂꯩꯒꯦ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯤꯕꯤ ꯃꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯕꯥꯕꯥ ꯄꯥꯕꯒꯤ ꯉꯁꯤ ꯈꯨꯠꯁꯨꯃꯟ ꯐꯪꯂꯦ ꯍꯥꯏꯗꯥꯏꯅꯦ ꯑꯗꯨꯅ ꯁꯦꯜ ꯈꯔ ꯄꯤꯌꯨ ꯑꯩ ꯐꯤꯔꯣꯜ ꯑꯍꯟꯕ ꯈꯤꯇ ꯂꯩꯒꯦ ꯅꯪꯉꯣꯟꯗ ꯁꯦꯜ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯏꯃꯨꯡꯒꯤ ꯆꯦꯡ ꯆꯥꯛ ꯂꯩꯅꯕ ꯁꯦꯜ ꯂꯦꯝꯍꯧꯔꯔꯣꯏꯅꯦ ꯏꯄꯥꯒꯤ ꯑꯆꯧꯕꯤ ꯃꯊꯪꯒꯤ ꯈꯨꯠꯁꯨꯃꯟ ꯐꯪꯕ ꯀꯥꯟꯗ ꯑꯣꯏꯅ ꯏꯆꯥꯅ ꯄꯤꯌꯨ ꯍꯥꯏꯕ ꯁꯦꯜꯗꯣ ꯄꯤꯔꯒꯦ ꯍꯟꯗꯛꯇꯤ ꯐꯔꯛ ꯇꯥꯔꯅꯤ ꯑꯁ ꯑꯩ ꯑꯗꯨ ꯑꯗꯥ ꯈꯪꯗꯦ ꯄꯤꯗꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯄꯥꯕ ꯏꯍꯦ ꯃꯊꯪ ꯈꯨꯠꯁꯨꯃꯟ ꯐꯪꯕꯗ ꯁꯣꯏꯗꯅ ꯄꯤꯒꯦ ꯍꯥꯏ ꯋꯥꯅꯤ ꯏꯄꯥꯒꯤ ꯑꯆꯧꯕꯤ ꯅꯪꯕꯣ ꯃꯔꯝ ꯃꯣꯛꯄꯅꯤ ꯏꯆꯥꯗꯤ ꯅꯤꯡꯉꯥꯏ ꯇꯧꯒꯅꯨꯁꯦ ꯌꯥꯔꯣꯏ ꯌꯥꯔꯣꯏ ꯑꯩꯗꯤ ꯄꯤꯗꯕ ꯌꯥꯔꯣꯏ ꯃꯤ ꯑꯩ ꯁꯦꯠꯅꯤꯡꯉꯥꯏ ꯐꯤꯔꯣꯜ ꯑꯍꯟꯕ ꯑꯝꯇ ꯂꯩꯇ꯭ꯔꯕꯅꯤ ꯑꯗꯨꯅ ꯄꯤꯗꯕ ꯌꯥꯔꯣꯏ ꯑꯩꯗꯤ ꯌꯥꯔꯣꯏ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯄꯥꯕ ꯀꯔꯤꯅꯦꯒꯤ ꯃꯁꯤꯗꯤ ꯍꯥꯏ ꯑꯆꯧꯕꯤ ꯏꯆꯥꯎ ꯆꯥꯎꯈꯩ ꯅꯤꯡꯉꯥꯏ ꯌꯥꯝ ꯇꯧꯅꯨ ꯌꯦꯡꯅꯤꯡꯗꯦ ꯆꯥꯛꯈꯨꯝꯃꯩ ꯃꯨꯠꯄꯒ ꯅꯪꯒꯤ ꯅꯐꯤ ꯂꯩꯕꯒ ꯀꯅꯥꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯒꯦ ꯑꯩꯒꯤ ꯐꯤꯔꯣꯜ ꯂꯩꯅꯕ ꯁꯦꯜ ꯈꯔ ꯄꯤꯕꯗ 이몽세 자라 히티 힌더로 바이시보 힌드라바디야 나빠나 팡락리바 셀시나 kayam yamladana haikru manada yomba selsi nangina pi lainaba amuk khaidokhrabadi sakhumai mutloidro ha imungi leita laira kharasu khanguni nangbo imungi awaba karimata khangda khai nangna ningai natana ningai toribudubu karigino ha taurani aina khainokta hairadi imungi awaba utega adu tawdega ada tawdega na nongmata aina haibu wada harau harau namta yaroidabani toina haibasu nate nong phadok haibasidadi harau harau pibi yarineba aisia masigi mungsite po amdana iningamta thongdrabani thongdraba asi haina ningthibi phet haidoktuna mana haiba yade haina magi kada sankhi tauri si yengune mase phanasu masaure wakhal khazit phauba hek tade man hairi kha yausini mana haisi imungi leita lairaga karimta ubiba satnate anamna marol ama kaliba ningaina marol ama tauriba masibu karam thoktoino asumna ngai haki matung sa ising sana ba haidana sakhenbina thaurang taurami mayam madu ikoi koina phammi adubu masanupi ahal ningthibi yaudabaduda tomalna ipage tombi nasidi isedi chakzaroi chaningde hai paba haure tu magi mana haiba yadraga chara hinbisi hey mama nasanupi du thim nodana sak sana ba amuk tairusu sadraga toksanu mawa ngang masaro maina horen mabuk lamak labakan sajasani mapung marai pharabi mabu angang dong sum thim nodana leikhidro adubo haipet nang sak sasi haibiru soi ngamaroi naw saung na tawranu moi mapa adugi saruk sak tu dum sabir ayamukta kauruki ise do
ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯛꯍꯦꯟꯕꯤ ꯑꯗꯨ ꯃꯆꯦꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯛꯍꯦꯟꯕꯤꯅ ꯃꯆꯦꯕꯨ ꯆꯥꯛ ꯆꯥꯔꯨꯁꯤ ꯍꯥꯏꯅ ꯍꯥꯏꯔꯕꯁꯨ ꯅꯤꯡꯊꯤꯕꯤ ꯃꯥꯗꯤ ꯃꯥꯅ ꯐꯤꯔꯣꯜ ꯂꯩꯒꯦ ꯁꯦꯜ ꯄꯤꯌꯨ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥꯅ ꯁꯦꯜ ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯗꯅ ꯁꯥꯎꯗꯨꯅ ꯆꯥꯛ ꯆꯥꯔꯣꯏ ꯍꯥꯏꯅ ꯁꯤꯗ ꯇꯠꯈ ꯌꯥꯔꯝꯗꯦ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯤꯕꯤ ꯀꯩꯁꯨꯝ ꯅꯠꯇꯕ ꯃꯔꯝ ꯑꯁꯤꯒꯤ ꯃꯥꯅ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥꯅ ꯌꯥꯗꯦ ꯍꯥꯏꯅ ꯃꯥꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯤ ꯐꯥꯎ ꯆꯔꯥ ꯍꯦꯟꯒꯅꯤ ꯍꯥꯏꯗꯨꯅ ꯆꯔꯥ ꯍꯦꯜꯂꯛꯄ ꯅꯨꯃꯤꯠ ꯅꯤꯅꯤꯃꯨꯛ ꯁꯨꯖꯤꯜꯂꯛꯂꯝꯃꯤ꯫ ꯇꯣꯃꯥꯜꯅ ꯑꯣꯟꯊꯣꯛꯄꯅꯤꯗꯀꯣ ꯑꯩꯒꯤ ꯏꯆꯥ ꯑꯆꯧꯕꯤꯒꯤ ꯅꯤꯡꯉꯥꯏꯁꯦ ꯀꯌꯥꯝꯗꯤ ꯀꯨꯏꯔꯤ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯆꯔꯥ ꯍꯦꯜꯂꯛꯂꯤꯕꯁꯦ꯫ ꯑꯁꯨꯛ ꯌꯥꯝꯅ ꯅꯤꯡꯉꯥꯏ ꯀꯟꯕ ꯐꯠꯇꯕ ꯃꯆꯥ ꯑꯁꯤꯕꯨ ꯀꯔꯤꯅꯣ? ꯁꯣꯝꯗꯅ ꯏꯃꯨꯡꯁꯦ ꯂꯩꯇꯕꯒꯤ ꯂꯩꯇꯕ ꯉꯥꯛꯇ, ꯑꯗꯨꯒ ꯃꯥꯅ ꯃꯐꯤ ꯃꯔꯣꯜ ꯂꯩꯒꯦ ꯁꯦꯜ ꯄꯤꯌꯨ ꯌꯥꯗꯦ ꯍꯥꯏꯗꯅ ꯆꯔꯥꯒ ꯍꯦꯜꯂꯗꯅ꯫ ꯑꯁꯨꯝꯅ ꯁꯨꯝ ꯇꯧꯕꯅꯗꯤ ꯌꯥꯔꯣꯏ ꯃꯃꯥ, ꯆꯔꯥ ꯍꯦꯟꯕ꯭ꯔꯥ ꯍꯥꯏꯕꯕꯨꯅꯦ ꯃꯁꯥꯒ ꯂꯣꯏꯅ ꯁꯣꯛꯄ ꯇꯥꯔꯦ꯫ ꯑꯗꯨꯅ ꯁꯦꯜ ꯈꯔ ꯂꯩꯕꯗꯣ ꯏꯆꯥ ꯑꯆꯧꯕꯤꯒꯤ ꯃꯐꯤ ꯃꯔꯣꯜ ꯂꯩꯅꯕ ꯄꯤꯕꯤꯈ꯭ꯔꯣ꯫ ꯀꯩꯅꯣꯗ ꯃꯣꯏ ꯃꯄꯥ, ꯃꯥꯅ ꯁꯨꯝ ꯍꯥꯏꯔꯤꯈꯩ ꯇꯧꯒꯗ꯭ꯔꯣ? ꯑꯔꯩꯕ ꯁꯦꯜ ꯈꯔꯁꯦ ꯃꯉꯣꯟꯗ ꯄꯤꯊꯣꯛꯈ꯭ꯔꯕꯗꯤ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯆꯦꯡ ꯆꯥꯛ ꯋꯥꯟꯗꯧꯔꯤꯒꯦ? ꯃꯥꯏꯅ ꯊꯣꯛꯑꯕ ꯑꯃ ꯂꯥꯛꯆꯔꯁꯅꯤ ꯀꯩꯗꯧꯔꯒꯦ ꯃꯃꯥ, ꯅꯆꯥꯅꯨꯄꯤꯁꯤ ꯑꯅꯝ ꯌꯥꯝ ꯀꯜꯂꯤ꯫ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯌꯥꯗ꯭ꯔꯕꯗꯤ ꯆꯔꯥ ꯑꯗꯨꯃꯛ ꯍꯦꯟꯗꯅ ꯂꯩꯔꯅꯤꯅꯦ꯫ ꯃꯁꯤꯒꯤ ꯑꯉꯥꯡꯁꯤ ꯑꯣꯟꯊꯣꯛꯅꯁꯨ ꯐꯠꯈꯤꯗ꯭ꯔꯦꯗ꯫ ꯑꯁꯨꯛ ꯌꯥꯝꯅ ꯃꯃꯥ ꯃꯄꯥꯒꯤ ꯑꯋꯥꯕ ꯎꯗꯕ ꯃꯆꯥꯁꯤꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯅꯪ ꯑꯩꯅ ꯁꯦꯝꯗꯣꯛꯄ ꯌꯥꯔꯣꯏ ꯃꯃꯥ, ꯃꯥꯒꯤ ꯅꯤꯡꯉꯥꯏꯁꯦ ꯄꯣꯛꯉꯩꯗꯒꯤ ꯌꯥꯎꯔꯛꯂꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯑꯄꯥꯝꯕꯁꯦ ꯄꯤꯗ꯭ꯔꯤ ꯐꯥꯎꯕ ꯃꯥꯒꯤ ꯅꯤꯡꯉꯥꯏꯁꯦ ꯍꯜꯂꯔꯣꯏ꯫ ꯑꯗꯨꯅ ꯑꯩꯈꯣꯏ ꯆꯔꯥ ꯍꯦꯟꯕ ꯍꯦꯟꯗꯕ ꯃꯥꯒꯤ ꯃꯅꯤꯡ ꯊꯨꯡꯍꯟꯈ꯭ꯔꯁꯤ꯫ ꯀꯔꯤꯒꯨꯝꯕ ꯆꯔꯥ ꯍꯦꯟꯃꯟꯗꯅ ꯑꯅꯥꯕ ꯑꯣꯏꯈ꯭ꯔꯕꯗꯤ ꯃꯥꯡꯖꯗꯣꯏꯁꯦ ꯅꯪ ꯑꯩ ꯈꯛꯇꯅꯤ꯫ ꯑꯁꯨꯝꯅ ꯇꯣꯃꯥꯜꯅ ꯍꯥꯏꯔꯕꯗ ꯂꯩꯃ ꯏꯃꯨꯡꯒꯤ ꯆꯦꯡ ꯆꯥꯛ ꯋꯥꯅꯕ ꯊꯝꯕ ꯁꯦꯜ ꯑꯗꯨ ꯃꯆꯥꯅꯨꯄꯤ ꯅꯤꯡꯊꯤꯕꯤꯗ ꯃꯐꯤ ꯃꯔꯣꯜ ꯂꯩꯅꯕ ꯄꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯑꯅꯤꯡꯕ ꯊꯨꯡꯂꯕꯗ ꯅꯤꯡꯊꯤꯕꯤ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯎꯗ ꯃꯃꯥꯅ ꯄꯤꯕ ꯁꯦꯜ ꯑꯗꯨ ꯀꯩꯊꯦꯜ ꯆꯠꯇꯨꯅ ꯃꯥꯅ ꯄꯥꯝꯖꯕ ꯃꯐꯤ ꯃꯔꯣꯜ ꯀꯌꯥ ꯂꯩꯔꯝꯃꯤ꯫ ꯅꯤꯡꯊꯤꯕꯤꯅ ꯑꯇꯣꯝꯕꯤ ꯁꯤꯒꯤ ꯐꯨꯔꯤꯠꯁꯦ ꯐꯖꯗ꯭ꯔꯥ? ꯐꯖꯩ꯫ ꯆꯩꯔꯥꯎ ꯆꯤꯡ ꯀꯥꯕ ꯆꯠꯄꯗ ꯁꯤꯒꯤ ꯐꯅꯦꯛꯁꯤꯒ ꯄꯥꯔꯒ ꯁꯦꯠꯇꯣꯏꯅꯤ꯫ ꯃꯆꯨꯁꯤꯁꯨ ꯌꯥꯝ ꯏꯪꯕꯅꯤ꯫ ꯑꯩꯉꯣꯟꯗ ꯌꯥꯝ ꯄꯛꯆꯅꯤ ꯍꯥꯏꯗꯅ ꯍꯦꯛ ꯎꯕꯒ ꯃꯃꯜꯒ ꯑꯝꯇ ꯃꯟꯇꯤꯛꯅꯕ ꯇꯧꯗꯅ ꯁꯛ ꯍꯦꯛꯇ ꯂꯧꯁꯤꯜꯂꯛꯂꯕꯅꯤ꯫ ꯃꯆꯦꯒꯤ ꯃꯇꯧ ꯑꯗꯨ ꯌꯦꯡꯂꯒ ꯁꯛꯍꯦꯟꯕꯤ ꯃꯕꯨꯛꯅꯤꯡꯗ ꯑꯩꯈꯣꯏ ꯁꯤꯒꯤ ꯋꯥꯈꯜꯁꯦ ꯑꯉꯛꯄꯅꯤꯀꯣ꯫ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯀꯔꯤꯝꯇ ꯈꯪꯗꯅ ꯀꯔꯤꯁꯨ ꯂꯩꯇꯕ ꯐꯤ ꯈꯔꯁꯦ ꯂꯩꯅꯕ ꯍꯥꯏꯗꯅ ꯄꯥꯕꯅ ꯅꯣꯡꯖꯨ ꯅꯨꯡꯁꯥ ꯈꯪꯗꯅ ꯑꯋꯥ ꯑꯅꯥ ꯊꯤꯗ ꯋꯥꯅ ꯇꯥꯟꯖꯔꯛꯂꯤꯕ ꯁꯦꯜꯁꯦ ꯂꯥꯏꯅ ꯍꯦꯛ ꯂꯣꯏꯁꯤꯜꯂꯤꯗ꯫ ꯃꯕꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯟꯖꯔꯕꯁꯨ ꯁꯛꯍꯦꯟꯕꯤ ꯃꯆꯦꯗꯗꯤ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯦ꯫ ꯅꯤꯡꯊꯤꯕꯤ ꯃꯥꯗꯤ ꯃꯥꯅ ꯀꯩꯊꯦꯜꯗꯒꯤ ꯂꯩꯔꯛꯂꯤꯕ ꯐꯤꯔꯣꯜꯁꯤꯡ ꯑꯗꯨ ꯑꯃꯃꯨꯛ ꯄꯥꯏꯈꯠ ꯇꯧꯗꯨꯅ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯃꯃꯥꯡ ꯑꯗꯨꯗ ꯄꯛꯆꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯂꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯤꯕꯤ ꯃꯥꯒ ꯈꯪꯅꯕ ꯅꯣꯌꯥꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯇꯧꯔꯤ꯫ ꯍꯟꯗꯛ ꯃꯔꯛꯁꯦ ꯑꯩꯈꯣꯏ ꯇꯥꯆꯧ ꯂꯨꯍꯣꯡꯕꯒꯤ ꯊꯕꯛ ꯆꯤꯟꯃꯟꯗꯅ ꯅꯪꯒꯁꯨ ꯎꯅꯕ ꯄꯥꯛꯅ ꯉꯝꯗ꯭ꯔꯦ꯫ ꯑꯗꯣ ꯁꯤꯗꯒꯤꯗꯤ ꯇꯣꯏꯅ ꯂꯥꯛꯂꯤꯅꯤ꯫ ꯑꯩꯈꯣꯏ ꯇꯥꯆꯧꯁꯨ ꯂꯨꯍꯣꯡꯂꯕꯅꯤꯅ꯫ ꯑꯗꯣ ꯅꯣꯏꯒꯤ ꯏꯇꯩꯃꯗꯨꯗꯤ ꯀꯥꯏꯗꯒꯤꯅꯣ ꯃꯁꯛ ꯃꯇꯧꯒ ꯀꯝꯗꯧꯒꯦ? ꯑꯩꯈꯣꯏ ꯈꯨꯜ ꯊꯪꯅꯕꯗꯒꯤꯅꯤ꯫ ꯃꯁꯛꯄꯨꯗꯤ ꯑꯗꯨꯝ ꯐꯖꯩ, ꯑꯗꯣ ꯅꯪꯅꯕꯨꯗꯤ ꯍꯦꯜꯂꯤꯗ꯫ ꯏꯁ ꯍꯥꯏꯖꯜꯂꯅꯨ꯫ ꯑꯗꯣ ꯅꯣꯏ ꯅꯇꯩꯃꯗꯣ ꯃꯌꯨꯝ ꯃꯀꯩꯒ ꯀꯝꯗꯧꯒꯦ? ꯏꯅꯥ ꯀꯩꯔꯥꯒ ꯈꯨꯟꯕ꯭ꯔꯣ? ꯈꯨꯜꯂꯤ꯫ ꯃꯣꯏꯒꯤ ꯈꯨꯜꯗꯨꯗ ꯈ꯭ꯋꯥꯏꯗꯒꯤ ꯁꯦꯜ ꯄꯥꯏꯕ ꯂꯧ ꯌꯥꯝ ꯆꯥꯕ ꯏꯃꯨꯡ ꯑꯣꯏꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯣꯏꯒꯤ ꯏꯃꯨꯡꯗꯣ꯫ ꯅꯤꯡꯉꯣꯜꯁꯨ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃ ꯈꯛꯇꯅꯤ꯫ ꯑꯗꯨꯅ ꯂꯣꯏꯅꯃꯛꯇꯨ ꯑꯎꯟꯄꯣꯠꯀꯗꯤ ꯌꯨꯝ ꯆꯟꯗꯕ ꯃꯈꯩ ꯄꯨꯔꯛꯏ꯫ ꯅꯣꯌꯥꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯅꯤꯡꯊꯤꯕꯤ ꯃꯕꯨꯛꯅꯤꯡꯗ ꯀꯜꯂꯛꯄ ꯐꯥꯎꯏ꯫ ꯑꯗꯨꯕꯨ ꯃꯥꯏꯊꯣꯡ ꯑꯗꯨꯗꯗꯤ ꯀꯔꯤꯁꯨ ꯀꯜꯂꯛꯄꯒꯤ ꯃꯃꯤ ꯇꯥꯗꯅ ꯑꯗꯨꯗꯤ ꯍꯌꯦꯡꯋꯥꯏ ꯑꯩꯗꯤ ꯌꯥꯝ ꯏꯀꯥꯏꯅꯤꯕꯣ꯫ ꯀꯩꯒꯤ? ꯅꯣꯏ ꯏꯇꯩꯃ ꯍꯣꯏꯗꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤꯅ ꯑꯎꯟꯄꯣꯠ ꯌꯥꯝ ꯍꯥꯞꯂꯛꯏ꯫ ꯑꯩꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤꯅ ꯍꯌꯦꯡꯋꯥꯏ ꯑꯎꯟꯄꯣꯠꯁꯨ ꯌꯥꯝꯅ ꯄꯨꯔꯛꯄ ꯉꯝꯃꯣꯏ꯫ ꯑꯗꯨꯅ ꯃꯤꯅ ꯅꯣꯛꯅꯈꯤꯅꯤ꯫ ꯃꯧ ꯌꯥꯝꯕ ꯏꯃꯨꯡꯁꯤꯃꯛꯇꯕꯨ ꯑꯊꯣꯏ ꯑꯍꯦꯟ ꯑꯎꯟꯄꯣꯠ ꯍꯤꯗꯥꯟꯅꯕ ꯑꯗꯨꯃꯛ ꯇꯧꯅꯩꯗꯅ꯫ ꯏꯁ ꯑꯗꯨꯒꯤꯕꯨ ꯀꯩꯝ ꯈꯜꯂꯨꯅꯨ ꯏꯕꯦꯝꯃ꯫ ꯑꯔꯩꯕ ꯃꯤꯅ ꯂꯩꯕꯒꯤ ꯊꯕꯛ, ꯂꯩꯇꯕ ꯃꯤꯒꯤꯅ ꯂꯩꯇꯕꯒꯤ ꯊꯕꯛ ꯍꯥꯏꯗꯨꯅꯤ꯫ ꯃꯔꯨꯗꯤ ꯃꯕꯨꯛ ꯃꯄꯥꯎ ꯐꯕ ꯃꯅꯦꯝ ꯃꯀꯨ ꯅꯤꯡꯕ ꯃꯄꯨꯔꯣꯏꯕꯒꯤ ꯌꯨꯝꯗ ꯂꯩꯔꯝꯂꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯑꯩꯒꯤꯁꯨ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯈꯟꯕ ꯉꯝꯕꯗꯨꯅ ꯃꯔꯨꯅꯤ꯫ ꯅꯪꯅ ꯑꯗꯨ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ꯫ ꯍꯌꯦꯡꯋꯥꯏ ꯑꯩꯗꯤ ꯂꯥꯏꯔꯕ ꯏꯃꯨꯡꯒꯤ ꯃꯆꯥꯅꯤꯅ ꯅꯣꯏ ꯏꯃꯥꯅ ꯑꯩꯕꯨ ꯀꯩꯁꯨꯝ ꯅꯨꯡꯁꯤꯕꯤꯔꯣꯏ꯫ ꯅꯣꯏ ꯏꯇꯩꯃꯅ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯒꯅꯤ꯫ ꯑꯩꯈꯣꯏ ꯏꯃꯥꯈꯣꯏ ꯑꯗꯨꯒꯨꯝꯕ ꯃꯤ ꯅꯠꯇꯦꯀꯣ꯫ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕꯒ ꯀꯔꯤꯝꯇ ꯂꯩꯕꯤꯕ ꯖꯥꯠ ꯅꯠꯇꯦ꯫ ꯅꯪꯁꯨ ꯍꯌꯦꯡꯋꯥꯏ ꯑꯩꯈꯣꯏꯗ ꯂꯩꯔꯒ ꯈꯪꯒꯅꯤ꯫ ꯏꯕꯥꯅꯤꯁꯨ ꯀꯨꯏꯔꯔꯣꯏ ꯈꯔ ꯂꯩꯔꯒ ꯑꯩꯈꯣꯏꯗ ꯅꯪ ꯄꯨꯁꯤꯜꯂꯗꯕꯅꯤ꯫ ꯏꯁ ꯑꯣꯟꯊꯣꯛꯅ ꯊꯨꯖꯤꯜꯂꯦꯗ꯫ ꯆꯍꯤ ꯃꯇꯥꯡ ꯆꯥꯔꯤ, ꯑꯗꯨꯅ ꯊꯨꯖꯤꯟꯕ ꯌꯥꯗ꯭ꯔꯦ꯫ ꯀꯅꯥ ꯈꯪꯅꯤ ꯅꯪꯁꯨ ꯅꯁꯛ ꯅꯇꯧ ꯐꯖꯕꯅꯤꯅ ꯅꯪꯕꯨ ꯄꯥꯝꯖꯕ ꯀꯅꯥ ꯑꯃꯅ ꯀꯣꯛ ꯍꯦꯛ ꯐꯥꯕꯤꯈ꯭ꯔꯣ꯫
ꯑꯩꯗꯤ ꯃꯥꯡꯖꯔꯣꯏꯗ꯭ꯔꯣ? ꯏꯁ ꯋꯥꯔꯤꯒꯗꯤ ꯅꯨꯡꯉꯥꯏꯔꯤ ꯑꯗꯣ ꯐꯥꯒꯤ ꯅꯠꯇꯦꯀꯣ ꯑꯩꯈꯣꯏꯅꯤꯁꯨ ꯀꯨꯏꯔꯔꯣꯏꯗꯕꯅꯤ ꯅꯪ ꯌꯥꯗꯕꯒ ꯌꯥꯔꯣꯏ ꯑꯁꯤ ꯍꯥꯏꯅ ꯋꯥꯔꯤ ꯇꯧꯔꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯁꯛꯍꯦꯟꯕꯤ ꯃꯃꯥ ꯃꯄꯥ ꯑꯅꯤꯗ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯤ ꯏꯃꯥ ꯕꯥꯕꯥ ꯑꯩ ꯀꯩꯅꯣꯝꯇ ꯍꯥꯏꯖꯒꯦ ꯀꯔꯤꯕꯨꯅꯣ ꯏꯆꯥꯇꯣꯝꯕꯤ ꯏꯆꯥꯅ ꯍꯥꯏꯅꯤꯡꯂꯤꯕꯗꯣ ꯍꯦꯛꯇ ꯍꯥꯏꯌꯨꯅꯦ ꯀꯩꯅꯣꯅꯦ ꯕꯥꯕꯥ ꯑꯩꯒꯤ ꯐꯤ ꯁꯥꯅꯕ ꯀꯣꯟ ꯑꯝꯇ ꯂꯩꯕꯤꯌꯨ ꯍꯥꯏꯒꯦ ꯇꯧꯕꯅꯤ ꯑꯔꯦꯝꯕꯗ ꯃꯇꯝ ꯃꯥꯡꯍꯜꯂꯒ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯐꯤ ꯇꯦꯛ ꯇꯦꯛ ꯁꯥꯔꯒ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯉꯥꯔꯤ ꯊꯨꯝꯆꯦꯠꯇ ꯂꯩꯔꯁꯨ ꯀꯥꯟꯅꯅꯕ ꯐꯤ ꯁꯥꯒꯦ ꯇꯧꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯗꯤ ꯕꯥꯕꯥꯒꯤ ꯃꯇꯦꯡꯁꯨ ꯄꯥꯡꯕ ꯉꯝꯂꯅꯤ ꯃꯆꯥ ꯑꯇꯣꯝꯕꯤꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤ ꯑꯗꯨꯗꯤ ꯍꯔꯥꯎꯕ ꯐꯥꯎꯖꯩ ꯑꯁꯨꯛ ꯆꯍꯤ ꯅꯧꯔꯤꯕꯤ ꯃꯆꯥ ꯑꯁꯤꯅ ꯏꯃꯨꯡꯒꯤ ꯑꯋꯥꯕ ꯎꯕꯗ ꯁꯦꯜ ꯇꯥꯟꯒꯦ ꯍꯥꯏꯅ ꯍꯥꯏꯔꯛꯄꯁꯤꯗ ꯇꯣꯃꯥꯜꯅ ꯍꯦꯔꯥ ꯀꯔꯤꯒꯤ ꯏꯆꯥꯅ ꯐꯤ ꯁꯥꯗꯨꯅ ꯁꯦꯜ ꯇꯥꯟꯗꯧꯔꯤꯕꯅꯣ ꯅꯪ ꯄꯥꯕ ꯂꯩꯔꯤꯕꯁꯤꯗꯤ ꯑꯔꯦꯝꯕꯗ ꯏꯆꯥ ꯋꯥꯅꯕꯅꯤ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯨꯡꯉꯥꯏꯅ ꯂꯩꯊꯣꯛꯎ ꯏꯆꯥꯁꯤꯗꯤ ꯐꯤ ꯁꯥꯕꯕꯨ ꯀꯌꯥꯝ ꯋꯥꯅꯤ ꯍꯥꯏꯒꯦ ꯄꯥꯕ ꯁꯨꯝ ꯅꯨꯡꯊꯤꯜ ꯉꯥꯏꯍꯥꯛ ꯁꯪꯕꯗ ꯁꯥꯒꯗꯕꯅꯤ ꯑꯔꯦꯝꯕꯗ ꯂꯩꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯐꯤ ꯁꯥꯗꯨꯅ ꯁꯦꯜ ꯇꯥꯟꯒꯦ ꯇꯧꯕꯅꯤ ꯍꯧꯖꯤꯛꯇꯤ ꯄꯥꯕꯁꯨ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯂꯦ ꯀꯌꯥꯝ ꯀꯨꯏꯅ ꯊꯕꯛ ꯁꯨꯕ ꯉꯝꯒꯅꯤ ꯑꯗꯨꯅ ꯑꯩꯁꯨ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯀꯩꯅꯣꯝꯃ ꯇꯧꯕ ꯄꯥꯝꯃꯤ ꯍꯧꯖꯤꯛ ꯍꯌꯦꯡ ꯅꯠꯇ꯭ꯔꯕꯁꯨ ꯄꯥꯕꯅ ꯁꯦꯜ ꯂꯩꯔꯕ ꯀꯥꯟꯗ ꯀꯣꯟ ꯑꯃ ꯂꯩꯕꯤꯌꯨ ꯃꯣꯏ ꯃꯄꯥ ꯏꯆꯥ ꯑꯇꯣꯝꯕꯤꯅ ꯍꯥꯏꯕꯁꯨ ꯍꯥꯏꯕꯅꯤ ꯏꯆꯥꯒꯤ ꯀꯣꯟ ꯑꯃ ꯂꯩꯕꯤꯅꯕ ꯇꯧꯁꯤ ꯂꯩꯕꯨꯗꯤ ꯂꯩꯒꯦ ꯅꯣꯡꯃꯇ ꯑꯩꯒꯤ ꯁꯤꯃ ꯂꯩꯕꯤꯌꯨ ꯍꯥꯏꯖꯗꯕ ꯏꯆꯥꯅ ꯍꯥꯏꯗꯣꯛꯇꯅ ꯍꯥꯏꯔꯛꯄꯕꯨ ꯏꯄꯥꯅ ꯀꯔꯤꯒꯤ ꯂꯩꯔꯣꯏꯗꯧꯔꯤꯕꯅꯣ ꯃꯤꯉꯣꯟꯗꯒꯤ ꯄꯨꯕ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ ꯇꯧꯔꯒ ꯏꯆꯥꯒꯤ ꯐꯤ ꯁꯥꯅꯕ ꯀꯣꯟ ꯑꯃ ꯏꯄꯥꯅ ꯍꯌꯦꯡꯃꯛ ꯂꯩꯊꯣꯛꯂꯒ ꯂꯣꯏꯔꯦ ꯁꯛꯍꯦꯟꯕꯤ ꯍꯔꯥꯎꯅ ꯑꯁꯦꯡꯕꯔꯣ ꯄꯥꯕ ꯃꯥꯅꯤ ꯑꯁꯦꯡꯕꯅꯤꯅꯦ ꯑꯁ ꯑꯗꯨꯗꯤ ꯑꯩ ꯌꯥꯝ ꯍꯔꯥꯎꯏ ꯄꯥꯕ ꯁꯤꯗꯒꯤꯗꯤ ꯑꯩꯁꯨ ꯐꯤ ꯁꯥꯔꯗꯤ ꯏꯈꯨꯠꯇ ꯁꯦꯜ ꯊꯣꯛꯂꯅꯤ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯑꯋꯥꯠ ꯑꯄꯥ ꯃꯦꯟꯕ ꯉꯝꯂꯅꯤ ꯄꯥꯕ ꯑꯩ ꯏꯇꯥ ꯊꯥꯗꯣꯏ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯠꯂꯨꯈꯤꯒꯦ ꯑꯩꯒꯤ ꯀꯣꯟ ꯑꯃ ꯄꯥꯕꯅ ꯂꯩꯕꯤꯗꯣꯔꯦ ꯍꯥꯏꯗꯅ ꯄꯥꯎ ꯊꯝꯂꯨꯈꯤꯒꯦ ꯑꯁꯤ ꯍꯥꯏꯅ ꯍꯔꯥꯎꯅ ꯃꯃꯥ ꯃꯄꯥꯒꯤ ꯃꯅꯥꯛꯇꯒꯤ ꯊꯣꯛꯈꯤꯔꯝꯃꯤ ꯃꯆꯥꯒꯤ ꯃꯇꯧꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯖꯍꯧꯗꯨꯅ ꯇꯣꯃꯥꯜꯅ ꯀꯌꯥꯗ ꯍꯔꯥꯎꯖꯔꯤꯕꯅꯤ ꯌꯦꯡꯉꯨꯅꯤ ꯏꯆꯥ ꯑꯇꯣꯝꯕꯤꯁꯦ ꯏꯆꯥ ꯑꯇꯣꯝꯕꯤꯁꯤꯃꯗꯤ ꯃꯆꯦꯒ ꯌꯥꯝ ꯈꯦꯠꯅꯩ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯌꯥꯝꯅ ꯈꯪꯏ ꯅꯣꯡꯃꯇꯁꯨ ꯃꯆꯦꯒꯨꯝꯅ ꯑꯩꯒꯤ ꯁꯤꯃ ꯂꯩꯗ ꯌꯥꯗꯦ ꯑꯩꯒꯤ ꯁꯤꯃ ꯇꯧꯗ ꯌꯥꯗꯦ ꯍꯥꯏꯅ ꯅꯤꯡꯉꯥꯏꯁꯨ ꯇꯧꯗꯦ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯒꯤ ꯑꯋꯥꯕꯁꯨ ꯌꯥꯝꯅ ꯈꯪꯏ ꯑꯗꯨꯕꯨ ꯏꯆꯥ ꯑꯆꯧꯕꯤꯁꯤꯃꯗꯤ ꯌꯥꯗ꯭ꯔꯦ ꯁꯨꯅ ꯁꯨꯅꯤꯡꯗ꯭ꯔꯤꯕ ꯃꯇꯟꯅ ꯇꯜꯂꯤꯕ ꯃꯥꯒꯤ ꯍꯥꯏꯕꯕꯨ ꯐꯤꯔꯣꯜ ꯑꯍꯟꯕ ꯁꯦꯠꯄ ꯃꯃꯥꯏ ꯃꯃꯤꯠ ꯀꯦꯕ ꯈꯨꯖꯤꯟ ꯈꯨꯌꯥ ꯐꯦꯡꯕ ꯁꯤ ꯈꯛꯇꯅꯤ ꯃꯥꯅ ꯍꯩꯔꯤꯕ ꯊꯕꯛ ꯑꯃ ꯇꯧꯕꯗꯗꯤ ꯍꯩꯇꯦ ꯑꯁꯨꯛ ꯆꯥꯎꯔꯕ ꯁꯤ ꯐꯥꯎꯕ ꯆꯥꯛ ꯆꯥꯈꯣꯝ ꯑꯃ ꯊꯣꯡꯕ ꯐꯥꯎ ꯍꯦꯛ ꯍꯩꯇꯦ ꯋꯥ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯏꯆꯥ ꯑꯇꯣꯝꯕꯤꯗꯤ ꯋꯥꯈꯜ ꯌꯥꯝ ꯇꯥꯏ ꯃꯔꯝ ꯌꯥꯝ ꯃꯣꯛꯏ ꯃꯉꯣꯟꯗ ꯁꯤꯃ ꯇꯧ ꯍꯥꯏꯅ ꯇꯥꯛꯅꯤꯡꯉꯥꯏ ꯂꯩꯇꯦ ꯃꯁꯥꯅ ꯈꯪꯅ ꯂꯣꯏꯅ ꯏꯃꯨꯡꯒꯤ ꯊꯕꯛ ꯄꯨꯝꯕ ꯇꯧꯏ ꯑꯣꯟꯊꯣꯛꯅꯁꯨ ꯈꯦꯟꯅꯈ꯭ꯔꯦ ꯑꯩꯒꯤ ꯏꯆꯥ ꯅꯤꯉꯣꯜ ꯑꯅꯤꯁꯦ ꯑꯗꯨꯕꯨꯗꯤ ꯃꯃꯥ ꯅꯪ ꯑꯩꯅ ꯁꯣꯏꯍꯟꯕꯅꯤ ꯏꯃꯤꯠꯇ ꯑꯍꯥꯟꯕ ꯎꯖꯕ ꯏꯆꯥꯅꯦꯗꯅ ꯀꯦꯊꯣꯛꯅ ꯃꯥꯅ ꯍꯥꯏꯔꯤꯈꯩ ꯌꯥꯗꯨꯅ ꯃꯅꯤꯡ ꯇꯧꯅ ꯃꯥꯒꯤ ꯑꯄꯥꯝꯕꯗ ꯄꯤꯗꯨꯅ ꯌꯣꯛꯂꯛꯄꯒꯤꯅꯤ ꯍꯣ ꯑꯗꯨ ꯐꯅ ꯑꯣꯏꯗꯨꯅꯁꯨ ꯍꯧꯖꯤꯛꯇꯤ ꯃꯥ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯦ ꯋꯥꯈꯜ ꯇꯥꯕ ꯌꯥꯔꯦ ꯏꯃꯨꯡꯒꯤ ꯂꯩꯇ ꯂꯥꯏꯔ ꯈꯪꯗ꯭ꯔꯕꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯕꯒꯤ ꯏꯃꯨꯡꯒꯤ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯐꯥꯎꯗꯤ ꯍꯩꯖꯤꯟꯕ ꯌꯥꯏ ꯍꯥꯏꯕꯅꯤꯗ ꯃꯥꯗꯧꯅ ꯇꯧꯕ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯀꯅꯥꯕꯨ ꯌꯥꯎꯒꯦ ꯄꯨꯔꯥ ꯏꯅꯥ ꯀꯩꯔꯥ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯃꯁꯨꯒꯤ ꯃꯑꯣꯡꯅꯤ ꯃꯥꯅ ꯂꯩꯔꯤꯕꯁꯤ ꯀꯔꯤ ꯍꯥꯏꯒꯗꯕꯅꯣ ꯈꯪꯗ꯭ꯔꯦꯗ ꯑꯩꯁꯨ ꯍꯌꯦꯡ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯒ ꯃꯥꯏꯅ ꯋꯥꯈꯜ ꯇꯥꯖꯔꯛꯂꯁꯅꯤ ꯂꯩꯁꯥꯔꯤꯉꯩꯁꯤꯗ ꯅꯨꯡꯉꯥꯏꯕ ꯌꯥꯕ ꯅꯨꯡꯉꯥꯏꯖꯍꯧꯔꯁꯅꯨ ꯑꯗꯣ ꯃꯣꯏ ꯃꯄꯥ ꯏꯆꯥ ꯑꯇꯣꯝꯕꯤꯅ ꯀꯣꯜ ꯂꯩꯌꯨ ꯍꯥꯏꯔꯤꯕꯗꯨꯅ ꯀꯝꯗꯧꯁꯦ ꯍꯥꯏꯕꯅꯣ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯂꯩꯒꯅꯤ ꯃꯥꯁꯨ ꯁꯦꯜ ꯊꯣꯛꯄ ꯌꯥꯕ ꯊꯕꯛ ꯑꯃ ꯇꯧꯅꯤꯡꯗꯅ ꯍꯥꯏꯖꯔꯤꯕꯅꯤ ꯑꯗꯨꯅ ꯂꯩꯕꯤꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦ ꯂꯩꯅꯤ ꯑꯩꯒꯤ ꯃꯔꯨꯞ ꯃꯄꯥꯡꯗꯒꯤ ꯁꯦꯜ ꯈꯔ ꯍꯪꯂꯒ ꯏꯆꯥ ꯑꯇꯣꯝꯕꯤꯒꯤ ꯀꯣꯟ ꯁꯣꯏꯗꯅ ꯂꯩꯒꯅꯤ ꯑꯁꯨꯝꯅ ꯇꯣꯃꯥꯜꯅ ꯃꯥꯒꯤ ꯈꯪꯅ ꯆꯥꯟꯅꯕ ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯗꯒꯤ ꯁꯦꯜ ꯄꯨꯗꯨꯅ ꯃꯆꯥꯅꯨꯄꯤ ꯑꯇꯣꯝꯕꯤ ꯁꯛꯍꯦꯟꯕꯤꯒꯤ ꯀꯣꯟ ꯑꯃ ꯂꯩꯕꯤꯔꯝꯃꯤ ꯃꯅꯥꯎꯅꯨꯄꯤꯒꯤꯅꯤ ꯍꯥꯏꯅ ꯃꯄꯥꯅ ꯀꯣꯟ ꯑꯃ ꯂꯩꯔꯕꯗ ꯅꯤꯡꯊꯤꯕꯤ ꯃꯥꯁꯨ ꯃꯥꯒꯤ ꯁꯅꯥ ꯈꯨꯗꯣꯞ ꯑꯃ ꯁꯥꯗ ꯌꯥꯔꯣꯏ ꯍꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯍꯧꯔꯛꯂꯝꯃꯤ ꯑꯇꯣꯝꯕꯤꯒꯤꯗꯤ ꯀꯣꯟ ꯂꯩꯕꯤꯕ ꯑꯗꯨꯒ ꯑꯩꯒꯤꯅ ꯀꯩꯁꯨ ꯂꯩꯕꯤꯗꯕ ꯑꯩꯒꯤꯁꯨ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯁꯥꯗꯕ ꯌꯥꯔꯣꯏ ꯇꯥꯅꯤꯡꯗꯦꯀꯣ ꯑꯆꯧꯕꯤꯌꯥ ꯅꯅꯥꯎꯅꯨꯄꯤꯒꯤ ꯀꯣꯟ ꯂꯩꯔꯤꯕꯁꯤꯗꯤ ꯐꯤ ꯁꯥꯔꯒ ꯁꯦꯜ ꯇꯥꯅꯕ ꯍꯥꯏꯗꯅ ꯂꯩꯕꯅꯤ ꯁꯤꯁꯨ ꯁꯦꯜꯒ ꯌꯥꯝ ꯂꯩꯗꯅ ꯂꯩꯕ ꯅꯠꯇꯦ ꯃꯤꯉꯣꯟꯗꯒꯤ ꯄꯨꯔꯒ ꯂꯩꯔꯤꯕꯅꯤ ꯃꯁꯤꯗ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯅꯥꯎꯅꯨꯄꯤꯒꯤꯗꯤ ꯀꯣꯟ ꯂꯩ ꯑꯩꯒꯤꯁꯨ ꯁꯅꯥ ꯈꯨꯗꯣꯞ ꯑꯃ ꯁꯥꯗꯕ ꯌꯥꯔꯣꯏ ꯀꯥꯏꯗꯅ ꯅꯤꯡꯉꯥꯏ ꯇꯧꯔꯤꯕꯗꯤ ꯇꯧꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯑꯇꯣꯝꯕꯤꯅ ꯍꯥꯏꯕꯗꯤ ꯌꯥꯔꯒ ꯑꯩꯅ ꯍꯥꯏꯕꯅ ꯀꯩꯒꯤ ꯌꯥꯔꯣꯏꯗꯣꯏꯅꯣ ꯑꯩꯗꯤ ꯈꯪꯗꯦ ꯑꯩꯒꯤꯁꯨ ꯃꯤꯉꯣꯟꯗꯒꯤ ꯄꯨꯕ꯭ꯔꯥ ꯂꯥꯛꯄ꯭ꯔꯥ ꯇꯧꯔꯒ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯁꯥꯒꯗꯕꯅꯤ ꯍꯥꯏ ꯌꯥꯝ ꯇꯥꯅꯤꯡꯗꯦꯀꯣ ꯅꯪ ꯅꯅꯥꯎꯅꯨꯄꯤꯅ ꯀꯣꯟ ꯂꯩꯔꯤꯕꯁꯤꯒꯨꯝ ꯑꯩꯒꯤꯁꯨ ꯀꯣꯟ ꯂꯩꯕꯤꯌꯨ
ꯐꯤ ꯁꯥꯔꯒ ꯁꯦꯜ ꯇꯥꯟꯒꯦꯗꯤ ꯍꯥꯏꯗꯦ ꯑꯗꯨꯒꯁꯨ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯁꯥꯎ ꯀꯥꯏꯗꯅ ꯅꯪ ꯃꯔꯩ ꯅꯠꯇꯅ ꯃꯔꯩ ꯇꯧꯅꯨ ꯑꯩ ꯑꯗꯨꯗꯥ ꯈꯪꯗꯦ ꯑꯩꯒꯤ ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯑꯃ ꯁꯥꯕꯤꯌꯨ ꯍꯥꯏꯁꯤꯅꯤ ꯑꯩꯅ ꯍꯥꯏꯕꯗꯤ ꯌꯥꯗꯦꯅꯦ ꯑꯇꯣꯝꯕꯤꯅ ꯍꯥꯏꯕꯗꯤ ꯍꯦꯛꯇ ꯌꯥꯏꯅꯦ ꯅꯣꯏꯅꯦ ꯃꯤꯆꯪ ꯃꯤꯈꯥꯏ ꯌꯥꯝꯅ ꯅꯥꯏ ꯀꯔꯤꯗ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏꯔꯒꯦ ꯍꯥ ꯅꯅꯥꯎ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤꯗꯤ ꯏꯃꯨꯡꯒꯤ ꯀꯥꯟꯅꯕ ꯋꯥ ꯑꯣꯏꯕꯒꯤ ꯑꯗꯨꯛ ꯌꯥꯕꯅꯤ ꯅꯪꯒꯤꯗꯨꯗꯤ ꯏꯃꯨꯡꯗ ꯀꯔꯤ ꯀꯥꯟꯅꯗꯧꯔꯤꯒꯦ ꯅꯪꯒꯤ ꯁꯅꯥ ꯈꯨꯗꯣꯞ ꯁꯥꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯕꯨ ꯃꯤꯒꯤ ꯂꯟꯗꯣꯟꯕꯤ ꯑꯣꯏꯌꯨ ꯍꯥꯏꯔꯤꯕ꯭ꯔꯥ ꯅꯪꯒꯤꯁꯦ ꯃꯤꯒꯤ ꯂꯟꯗꯣꯟꯕꯤ ꯑꯣꯏꯒꯦꯔꯥ ꯀꯔꯤ ꯑꯣꯏꯒꯦꯒꯦ ꯑꯩꯗꯤ ꯑꯩꯒꯤ ꯁꯅꯥ ꯈꯨꯗꯣꯞ ꯑꯃ ꯁꯥꯗꯕ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤ ꯀꯩꯒꯨꯝꯕ ꯍꯦꯛ ꯑꯩꯅ ꯍꯥꯏꯁꯤ ꯌꯥꯗ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯒꯦꯉꯣ ꯀꯩꯗꯧꯗꯣꯏꯕ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧ ꯑꯣꯏꯕ ꯌꯥꯔꯣꯏꯗꯕ ꯋꯥ ꯌꯥꯝ ꯉꯥꯡꯒꯅꯨ ꯑꯁꯨꯛ ꯋꯥꯔꯕ ꯀꯥꯟꯁꯤꯗ ꯁꯅꯥ ꯈꯨꯗꯣꯞ ꯁꯥꯎ ꯀꯥꯏꯅ ꯍꯥꯏꯕ ꯉꯝꯂꯤꯕ ꯅꯪꯕు ꯀꯔꯝꯕ ꯃꯆꯥꯅꯣ ꯅꯪꯕꯣ ꯑꯩꯅ ꯍꯥꯏꯕ ꯋꯥꯗ ꯅꯣꯡꯃꯇ ꯅꯣꯏꯅ ꯍꯔꯥꯎ ꯍꯔꯥꯎ ꯁꯨꯛꯌꯥ ꯌꯥꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ ꯑꯩꯁꯤꯕꯨ ꯅꯣꯏꯒꯤ ꯅꯆꯥ ꯅꯠꯇ꯭ꯔꯕ꯭ꯔꯣ ꯍꯩꯃ ꯅꯪꯁꯤꯗꯤ ꯋꯥꯈꯜ ꯑꯣꯟꯊꯣꯛꯅ ꯇꯥꯈꯤꯗ꯭ꯔꯦꯗ ꯑꯆꯧꯕꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ ꯅꯪ ꯅꯁꯥꯅ ꯑꯃꯨꯛꯇ ꯈꯟꯊꯧꯅꯦ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯅꯪꯒꯤ ꯁꯅꯥ ꯈꯨꯗꯣꯞ ꯁꯥꯎ ꯍꯥꯏꯕꯅꯣ ꯅꯅꯥꯎ ꯅꯨꯄꯤꯒꯤ ꯀꯣꯟꯁꯤ ꯐꯥꯎꯕ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯔꯒꯅꯤ ꯂꯩꯔꯤꯁꯦ ꯑꯇꯣꯝꯕꯤꯒꯤ ꯀꯣꯟ ꯂꯩꯔꯤꯕ ꯑꯗꯨꯃꯥꯏꯅ ꯑꯩꯒꯤꯁꯨ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯔꯒ ꯁꯅꯥ ꯈꯨꯗꯣꯞ ꯁꯥꯎ ꯍꯥꯏꯕ ꯑꯩꯗꯤ ꯍꯥꯏꯔꯤꯕꯁꯤꯅꯤ ꯏꯃꯥ ꯑꯩꯒꯤ ꯁꯅꯥ ꯈꯨꯗꯣꯞ ꯍꯦꯛ ꯁꯥꯗ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯔꯛꯀꯦ ꯌꯦꯡꯉꯣꯅ ꯍꯣ ꯑꯗꯨ ꯌꯧꯔꯗꯤ ꯅꯪꯅ ꯇꯧꯅꯤꯡꯕ ꯇꯧꯔꯣ ꯐꯩ ꯑꯗꯨꯏꯗꯤ ꯑꯩꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯅꯤꯅ ꯑꯩꯅ ꯇꯧꯔꯛꯄꯗꯤ ꯌꯦꯡꯉꯣꯕ ꯅꯣꯏ ꯑꯁꯨꯝꯅ ꯅꯤꯡꯊꯤꯕꯤ ꯃꯥꯅ ꯁꯅꯥ ꯈꯨꯗꯣꯞ ꯁꯥꯕꯤꯌꯨ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥꯅ ꯌꯥꯗꯦ ꯍꯥꯏꯅ ꯃꯥꯒꯤ ꯍꯧꯅꯕꯤ ꯃꯥꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯤꯕ ꯐꯥꯎꯕ ꯆꯔꯥ ꯍꯦꯟꯕꯤꯗꯨ ꯑꯃꯨꯛ ꯇꯧꯔꯝꯃꯤ ꯑꯁꯨꯝꯅ ꯇꯧꯔꯕꯗ ꯃꯁꯥꯒꯤ ꯅꯤꯡꯉꯥꯏ ꯑꯗꯨ ꯐꯅꯕ ꯇꯣꯃꯥꯜꯅ ꯃꯤꯉꯣꯟꯗꯒꯤ ꯁꯦꯜ ꯄꯨꯔꯒ ꯃꯆꯥ ꯅꯤꯡꯊꯤꯕꯤꯒꯤ ꯁꯅꯥ ꯈꯨꯗꯣꯞ ꯑꯃ ꯁꯥꯔꯝꯃꯤ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯤꯕꯤ ꯃꯪꯒꯣꯜꯗ ꯐꯤ ꯁꯥꯔꯤꯕꯤ ꯃꯅꯥꯎꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯒꯤ ꯃꯅꯥꯛꯇ ꯐꯝꯗꯨꯅ ꯃꯈꯨꯠꯇ ꯁꯛꯌꯦꯡ ꯃꯤꯡꯁꯦꯜ ꯃꯆꯥ ꯑꯃ ꯄꯥꯏꯗꯨꯅ ꯃꯤꯡꯁꯦꯜꯗ ꯇꯥꯔꯤꯕ ꯃꯥꯒꯤ ꯁꯛꯇꯝ ꯑꯗꯨ ꯌꯦꯡꯖꯗꯨꯅ ꯑꯇꯣꯝꯕꯤ ꯉꯁꯤ ꯑꯩꯁꯦ ꯐꯖꯗ꯭ꯔꯅꯦ ꯌꯦꯡꯉꯨꯅꯦ ꯅꯪꯁꯨ ꯑꯝꯇ ꯌꯦꯡꯉꯣꯕ ꯉꯁꯤ ꯑꯩꯁꯦ ꯐꯖꯗ꯭ꯔꯥꯅ ꯁꯛꯍꯦꯟꯕꯤ ꯃꯁꯤꯒꯤ ꯃꯇꯧ ꯑꯗꯨꯗ ꯅꯣꯛꯃꯤ ꯇꯧꯗꯨꯅ ꯐꯖꯩꯌꯦ ꯌꯥꯝ ꯐꯖꯩꯌꯦ ꯈꯨꯜ ꯂꯩꯀꯥꯏꯁꯤꯗ ꯑꯩꯒꯤ ꯏꯆꯦꯗꯒꯤ ꯍꯦꯟꯅ ꯐꯖꯕꯤ ꯀꯅꯥꯝꯇ ꯍꯦꯛ ꯂꯩꯇꯦ ꯑꯗꯨꯕꯨꯗꯤ ꯀꯩꯅꯣ ꯉꯁꯤ ꯑꯩꯁꯦ ꯌꯨꯝꯗꯒꯤ ꯃꯄꯥꯜꯒ ꯊꯣꯛꯄ ꯌꯥꯄꯣꯟꯇꯦ ꯅꯨꯄꯥ ꯅꯍꯥꯁꯤꯡꯁꯤꯅ ꯑꯃꯨꯛꯇꯣꯏꯕ ꯄꯥꯝꯃꯤꯒ ꯅꯨꯡꯁꯤꯒꯅ ꯍꯥꯏꯔꯛꯄꯗ ꯀꯣꯛꯀ ꯉꯥꯎꯕ ꯖꯥꯠꯅꯤ ꯍꯥꯏꯔꯛꯇ꯭ꯔꯕꯗꯤ ꯀꯩꯅꯣ ꯑꯩꯒꯤ ꯏꯆꯦꯗꯤ ꯑꯋꯥꯠꯄ ꯀꯩꯝꯇ ꯂꯩꯇꯕꯤꯅꯤ ꯀꯇꯟꯗꯕꯨ ꯈꯔ ꯁꯨꯕꯩ ꯋꯥꯅꯤ ꯏꯁ ꯑꯩꯕꯨ ꯀꯇꯟ ꯀꯌꯥꯝ ꯁꯨꯔꯗꯅ ꯅꯞꯇꯅꯀꯣ ꯑꯉꯥꯡꯅ ꯍꯩꯃ ꯏꯆꯦꯕꯨ ꯀꯇꯟ ꯁꯨꯗꯦ ꯍꯥꯏꯒꯦꯔꯣ ꯅꯣꯡꯃꯇ ꯏꯆꯦꯕꯨ ꯏꯃꯨꯡꯒꯤ ꯊꯕꯛ ꯃꯅꯥ ꯑꯃꯇ ꯇꯧꯕ ꯌꯥꯎꯈ꯭ꯔꯕ꯭ꯔꯅꯦ ꯃꯀꯦ ꯁꯦꯝꯕꯗꯨꯅꯗꯤ ꯌꯥꯔꯣꯏꯀꯣ ꯏꯆꯦ ꯊꯕꯛ ꯏꯪꯈꯥꯡ ꯈꯔ ꯍꯩꯖꯤꯜꯂꯨ ꯍꯌꯦꯡꯅꯦ ꯃꯧ ꯑꯣꯏꯔꯀꯥꯟꯗ ꯊꯕꯛ ꯃꯅꯥ ꯑꯃꯇ ꯍꯩꯇ꯭ꯔꯗꯤ ꯀꯞꯆꯁꯅꯤ ꯌꯥꯔꯦ ꯑꯉꯥꯡꯅ ꯕꯣꯛ ꯁꯥꯗꯅ ꯉꯥꯡꯂꯅꯨ ꯇꯥꯅꯤꯡꯗꯦ ꯑꯗꯨꯒꯤ ꯁꯔꯨꯛ ꯅꯪꯒꯤ ꯐꯤꯗꯨ ꯑꯗꯨꯝ ꯁꯥꯎ ꯅꯪꯒꯤ ꯐꯤꯗꯨ ꯀꯛꯂꯒ ꯅꯆꯦꯒꯤ ꯐꯅꯦꯛ ꯐꯖꯕ ꯑꯝꯇ ꯂꯩꯕꯤꯌꯣꯕ ꯏꯅꯥꯎꯅ ꯑꯩꯅ ꯑꯍꯤꯡ ꯇꯨꯝꯗꯈꯩ ꯐꯤꯁꯤ ꯁꯥꯔꯒ ꯐꯪꯂꯛꯄ ꯁꯦꯜꯗꯨꯅ ꯏꯆꯦꯒꯤ ꯐꯅꯦꯛ ꯂꯩꯗꯣꯏꯕ ꯂꯩꯗꯗꯤꯀꯣ ꯏꯆꯦꯅ ꯍꯥꯏꯔꯒꯕꯣ ꯅꯅꯥꯎ ꯑꯣꯏꯅ ꯂꯩꯗꯦ ꯍꯥꯏꯕ꯭ꯔꯗꯣ ꯅꯨꯡꯁꯤꯗꯀꯣ ꯑꯩꯒꯤ ꯏꯅꯥꯎꯁꯦ ꯃꯕꯨꯛꯅ ꯃꯔꯣꯜ ꯑꯃ ꯐꯔꯤꯕ ꯃꯆꯦꯅ ꯍꯥꯏꯕꯅ ꯃꯔꯣꯜ ꯑꯃ ꯏꯜꯂꯤꯕ ꯑꯁꯤ ꯍꯥꯏꯅ ꯃꯅꯥꯎ ꯅꯨꯄꯤꯗꯒ ꯀꯣꯜꯂꯤ ꯑꯁ ꯑꯝꯇ ꯀꯣꯜꯂꯛꯀꯅꯨꯁꯦ ꯁꯥꯒ ꯁꯥꯕꯁꯤꯗ ꯑꯩꯅꯦ ꯐꯤ ꯑꯝꯇ ꯁꯥꯒꯦ ꯍꯣ ꯐꯔꯦꯁꯦ ꯐꯤꯗꯨ ꯁꯥꯖꯔꯣ ꯈꯔ ꯊꯨꯅ ꯀꯛꯅꯕ ꯁꯠ ꯁꯥꯎ ꯑꯁꯤ ꯍꯥꯏꯅ ꯅꯤꯡꯊꯤꯕꯤ ꯃꯅꯥꯎꯅꯨꯄꯤꯅ ꯐꯤ ꯁꯥꯔꯤꯕ ꯑꯗꯨꯗ ꯌꯦꯠꯁꯤꯟꯕ ꯇꯧꯗ ꯃꯈꯨꯠ ꯑꯗꯨ ꯊꯥꯡꯒꯠꯇꯨꯅ ꯃꯈꯨꯠꯇ ꯁꯤꯔꯤꯕ ꯁꯅꯥ ꯈꯨꯗꯣꯞ ꯑꯗꯨ ꯌꯦꯡꯗꯨꯅ ꯑꯩꯒꯤ ꯇꯥꯡꯉꯧꯔꯕꯤ ꯈꯨꯠꯁꯥꯁꯤꯗ ꯇꯝꯐꯥ ꯑꯉꯥꯡꯕꯅ ꯊꯤꯟꯕ ꯁꯅꯥ ꯈꯨꯗꯣꯞꯀ ꯁꯤꯕꯁꯤꯗꯤ ꯌꯦꯡꯂꯤꯈꯩ ꯄꯦꯟꯕ ナꯏꯗ꯭ꯔꯦ ꯇꯧꯔꯤꯁꯦ सिगुम्बा सना खुदोबसे खुदसा खुदिंगी सिरदी आइगी खुदसे फजाबना लोइनिबो करम कांदा आइबो खुदसा तरासी सुनबा सना खुदोब सिबा फंगदोइनोमि हयेंवाइ तालोयागी मनाक्ता लेरकांदा सिबा हाइदु लैमा मसानुपि निंथीबिगी मतवदु उबदा ममित नारदुना हाय खुदोब तो नंगना थांगत येंगबदा तुमसिनबा तार नते नंगबु नखुद का तो सुक थाद्रिब्रा हाइवानी सना खुदोब तो हेक सिबा नुमितगी थांगतना येंगबदा होइमा इखोइ सेसे सिदोक्तना सना खुदोब अमा तरक सिबसिदा असुमाइनदा दुम तौदन लेरबनी तौनी मादी मपुनसिसे असुमाइनदा दुम तौदन लेरदबनी नोंगानबदगी नुमित ताबा फाव मिंगसेलमगा येंगिंगदबना येंगिंद्रदि येंगुनु कइनो इमादा येंगदा यादे हाइब्रो कइनो खंगदे ngansadoi तौरगा लै हाय मिंगसेल कोनमना कानारोय ननाउ नुपीना फी सारिबसे नंगसु हाइनबा ननाउ नुपीदा तमहलु नंगसु फी साबा हाइरबदी कोन अमा लैबिगे इमाना अदुगा नसिन नाउ पारगा फी सामिनो अस फी साबा गाइना ngamaroy aine noigi sigumba फी साबा खोटपसे तंजै याम हाइना जदे इ करigi तलिबा
ꯀꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯗꯅꯅꯣ ꯅꯪꯅ ꯐꯤ ꯁꯥꯕ ꯇꯜꯂꯤꯒ ꯒꯥꯏꯗꯅ ꯍꯥꯏꯔꯤꯕꯗꯨꯕꯣ? ꯅꯁꯥꯒꯤ ꯅꯔꯅꯥꯏ ꯁꯦꯜ ꯇꯥꯟꯁꯤꯟꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ, ꯍꯌꯦꯡ ꯅꯌꯨꯝꯗꯤ ꯄꯥꯟꯒꯦ ꯍꯥꯏꯔꯛꯀꯅꯤ꯫ ꯅꯁꯨꯡ ꯅꯃꯥꯟꯅꯕꯤꯁꯤꯡꯅ ꯃꯁꯥꯒꯤ ꯃꯔꯟꯅꯥꯏ ꯁꯦꯜ ꯇꯥꯜꯂꯒ ꯑꯎꯟꯄꯣꯠ ꯂꯥꯡꯁꯤꯜꯂꯤꯕ ꯑꯁꯤꯒꯨꯝ ꯅꯪꯁꯨ ꯅꯁꯥꯅ ꯁꯦꯜ ꯇꯥꯜꯂꯒ ꯑꯎꯟꯄꯣꯠ ꯂꯥꯡꯁꯤꯟꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗꯤ ꯂꯩꯇꯦꯅꯦ ꯍꯥ? ꯑꯎꯟꯄꯣꯠꯀꯤ ꯋꯥꯕꯨ ꯑꯩꯒꯤꯗꯤ ꯏꯃꯥ ꯄꯥꯕ ꯂꯩꯔꯤꯁꯤꯗꯤ, ꯅꯣꯏ ꯂꯩꯔꯒ ꯀꯔꯤꯒꯤ ꯑꯩꯅ ꯋꯥꯅ ꯉꯛꯁꯝ ꯃꯔꯤꯒ ꯅꯥꯈꯩ ꯈ꯭ꯋꯥꯡꯒ ꯂꯦꯡꯖꯟꯈꯩ ꯐꯤ ꯁꯥꯔꯒ ꯑꯎꯟꯄꯣꯠ ꯂꯥꯡꯁꯤꯟꯗꯣꯏꯅꯣ? ꯅꯣꯏ ꯃꯃꯥ ꯃꯄꯥ ꯅꯠꯇ꯭ꯔꯣ? ꯅꯣꯏꯅ ꯉꯝꯅꯕ ꯇꯧꯒꯗꯕꯅꯤ꯫ ꯅꯨꯡꯉꯥꯏꯔꯦꯅꯦ ꯍꯥ? ꯋꯥꯈꯜꯒꯗꯤ ꯁꯣꯜꯂꯕ ꯑꯍꯜ ꯑꯣꯏꯔꯕ ꯅꯃꯥ ꯅꯄꯥ ꯑꯩꯈꯣꯏꯅ ꯇꯧꯕ ꯉꯥꯏꯔꯒ ꯂꯩꯔꯤꯕꯅꯦꯕ ꯍꯥ? ꯂꯩꯔꯤꯕ ꯁꯤꯗꯤꯅꯦ ꯏꯃꯥ ꯄꯥꯕꯒꯤ ꯇꯧꯐꯝ ꯊꯣꯛꯄꯅꯤ꯫ ꯃꯆꯥ ꯅꯤꯡꯉꯣꯜ ꯄꯣꯛꯂꯕꯗꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯎꯟꯄꯣꯠ ꯂꯥꯡꯁꯤꯟꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯅꯁꯥꯅꯤ꯫ ꯉꯥꯡꯕ ꯁꯛꯄꯒꯗꯤ ꯍꯩꯔꯦꯗꯀꯣ ꯍꯥ? ꯁꯤꯟꯇ ꯉꯥꯏꯔꯦ ꯏꯕꯦꯝꯃ ꯅꯪꯅ ꯐꯔꯤꯕꯁꯦ꯫ ꯑꯁꯤ ꯍꯥꯏꯅ ꯃꯆꯥꯕꯨ ꯉꯥꯡꯂꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤ ꯃꯥꯗꯤ ꯃꯃꯥꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯁꯨ ꯊꯋꯥ ꯁꯥꯗꯅ ꯃꯥꯒꯤ ꯊꯣꯛꯄ ꯃꯆꯤꯟ ꯑꯗꯨꯃꯛ ꯈꯨꯝꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯅꯤꯡꯊꯤꯕꯤ ꯃꯥꯒ ꯅꯨꯡꯁꯤꯅꯖꯕ ꯂꯣꯌꯥꯗ ꯆꯦꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯆꯥ ꯅꯤꯡꯉꯣꯜꯅ ꯆꯦꯟ ꯆꯣꯡ ꯇꯧꯔꯕꯗ ꯇꯣꯃꯥꯜꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯨꯍꯣꯡꯕꯤꯅꯕ ꯍꯥꯏꯗꯅ ꯅꯨꯄꯥꯔꯣꯝꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡꯒ ꯑꯐꯕ ꯅꯨꯃꯤꯠ ꯌꯦꯡꯗꯨꯅ ꯂꯨꯍꯣꯡꯅꯕꯒꯤ ꯃꯇꯝ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤꯗꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯂꯨꯍꯣꯡꯗꯧꯔꯕꯅꯤ ꯍꯥꯏꯗꯅ ꯏꯃꯨꯡꯒꯤ ꯐꯤꯕꯝꯗꯤ ꯌꯦꯡꯗꯅ ꯃꯃꯥ ꯃꯄꯥꯗ ꯃꯥꯒꯤ ꯑꯎꯟꯄꯣꯠ ꯌꯥꯝꯅ ꯍꯥꯞꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯅꯤꯡꯉꯥꯏ ꯇꯧꯔꯝꯃꯤ꯫ ꯑꯩꯗꯤ ꯑꯩꯒꯤ ꯑꯎꯟꯄꯣꯠꯀꯥꯗꯣ ꯁꯨꯅꯕ ꯍꯥꯞꯀꯗꯕꯅꯤꯀꯣ, ꯎꯄꯨ ꯀꯥꯡꯊꯣꯜꯒꯥꯗꯣ ꯑꯐꯕ ꯎꯅ ꯆꯟꯕ ꯃꯃꯜ ꯇꯥꯡꯕ ꯍꯥꯞꯇꯕ ꯌꯥꯔꯣꯏ, ꯑꯗꯨꯒ ꯁꯅꯥ ꯂꯨꯄꯥꯁꯨ ꯑꯃꯠꯇ ꯆꯤꯊꯕ ꯌꯥꯔꯣꯏ꯫ ꯀꯅꯥꯒꯤ ꯁꯅꯥꯒꯤ ꯂꯤꯛꯐꯥꯡ, ꯁꯅꯥꯒꯤ ꯂꯩ, ꯁꯅꯥꯒꯤ ꯈꯨꯖꯤ, ꯁꯅꯥꯒꯤ ꯈꯨꯗꯣꯞ ꯂꯣꯏꯅꯃꯛ ꯁꯨꯅ ꯍꯥꯞꯀꯗꯕꯅꯤ꯫ ꯏꯃꯥꯒꯤ ꯑꯆꯧꯕꯤ ꯅꯪꯕꯨ ꯑꯩꯈꯣꯏꯕꯨ ꯑꯗꯨꯛ ꯌꯥꯝꯕ ꯁꯅꯥ ꯂꯨꯄꯥ ꯃꯃꯜ ꯇꯥꯡꯕ ꯎꯄꯨ ꯀꯥꯡꯊꯣꯜꯁꯤꯡꯗꯨꯕꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯍꯥꯞꯄꯣ ꯍꯥꯏꯔꯤꯕꯅꯣ? ꯌꯥꯅ ꯌꯥꯅꯕ, ꯇꯧꯗ ꯌꯥꯗꯕ, ꯍꯥꯞꯇ ꯌꯥꯗꯕ ꯑꯗꯨꯈꯛ ꯍꯥꯞꯂꯒ ꯂꯣꯏꯔꯦ꯫ ꯏꯃꯥ, ꯑꯩꯅ ꯂꯩꯔꯨꯒꯗꯧꯔꯤꯕ ꯏꯃꯨꯡꯗꯣ ꯏꯆꯝ ꯆꯝꯕ ꯏꯃꯨꯡ ꯅꯠꯇꯦ, ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯗ ꯃꯃꯤꯡ ꯆꯠꯄ ꯏꯃꯨꯡꯅꯤ꯫ ꯑꯩꯕꯨ ꯍꯌꯦꯡ ꯌꯨꯝꯗꯨꯗ ꯂꯩꯔꯝꯒꯗꯧꯔꯤꯕ ꯃꯧꯁꯤꯡꯗꯨꯒꯤ ꯃꯃꯥꯡꯗ ꯇꯥꯖꯣꯞ ꯎꯄꯨ ꯑꯃ ꯀꯥꯡꯊꯣꯜ ꯑꯃ ꯄꯨꯔꯒ ꯆꯠꯂꯣ ꯍꯥꯏꯔꯤꯔꯣ? ꯑꯩꯗꯤ ꯈꯪꯗꯦ꯫ ꯍꯌꯦꯡ ꯑꯩꯒ ꯃꯧ ꯑꯣꯏꯃꯤꯟꯅꯗꯧꯔꯤꯕ ꯃꯌꯥꯝꯗꯨꯗꯒꯤ ꯑꯩꯅ ꯆꯥꯡ ꯇꯥꯕ ꯌꯥꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯑꯎꯟꯄꯣꯠ ꯁꯨꯅꯅꯕ ꯍꯥꯞꯀꯗꯕꯅꯤ, ꯑꯝꯇ ꯆꯤꯊꯕ ꯌꯥꯔꯣꯏ꯫ ꯑꯩꯈꯣꯏꯁꯨ ꯏꯆꯥꯒꯤ ꯑꯃꯨꯛꯇꯪ ꯍꯣꯡꯕ ꯂꯨꯍꯣꯡꯕꯁꯤꯗ ꯂꯣꯏꯅ ꯁꯨꯅꯕ ꯑꯎꯟꯄꯣꯠ ꯇꯦꯛꯊꯈꯩ ꯍꯥꯞꯅꯤꯡꯂꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯁꯦꯜ ꯂꯩꯇꯕꯅꯤꯅ ꯍꯥꯞꯅꯤꯡꯉꯦ ꯍꯥꯏꯗꯅꯁꯨ ꯀꯗꯥꯏꯗꯒꯤ ꯁꯦꯜꯅ ꯍꯥꯞꯀꯗꯧꯔꯤꯕꯅꯣ? ꯅꯄꯥꯕꯨꯡꯒ ꯑꯩꯒꯅ ꯑꯉꯝꯕ ꯈꯔ ꯑꯗꯨꯛ ꯍꯥꯞꯄꯒꯦ ꯀꯩꯗꯧꯔꯒꯦ ꯏꯃꯥ ꯏꯕꯦꯝꯃ ꯅꯪꯕꯨ? ꯑꯗꯨ ꯌꯥꯔꯣꯏ ꯍꯥꯏꯕ ꯏꯃꯥ? ꯅꯣꯏꯁꯤꯗꯤ ꯀꯩꯅꯣ ꯈꯪꯗꯦ꯫ ꯑꯩꯗꯤꯅꯦ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯩꯒꯤ ꯑꯎꯟꯄꯣꯠ ꯁꯨꯅꯕ ꯍꯥꯞꯇꯕ ꯌꯥꯔꯣꯏꯅ꯫ ꯅꯣꯏꯅ ꯉꯝꯅꯕ ꯇꯧꯔꯒ ꯑꯩꯒꯤ ꯑꯎꯟꯄꯣꯠ ꯁꯨꯅꯕ ꯍꯥꯞꯀꯗꯕꯅꯤ꯫ ꯑꯩ ꯃꯤꯒꯤ ꯃꯃꯥꯡꯗ ꯇꯔꯛ ꯌꯥꯝ ꯂꯩꯖꯗꯕꯗꯧꯅ ꯏꯖꯠ ꯇꯥꯕ ꯉꯝꯃꯣꯏ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯤꯕꯤ ꯃꯥꯒꯤ ꯂꯨꯍꯣꯡꯕꯒꯤꯗꯃꯛ ꯑꯎꯟꯄꯣꯠ ꯁꯅꯥ ꯂꯨꯄꯥ ꯌꯥꯝꯅ ꯍꯥꯞꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯃꯃꯥ ꯃꯄꯥꯗ ꯉꯔꯪ ꯉꯥꯡꯂꯝꯃꯤ꯫ ꯃꯆꯥꯅꯨꯄꯤꯅ ꯅꯤꯡꯉꯥꯏ ꯇꯧꯔꯕꯗ ꯇꯣꯃꯥꯜꯅ, ꯃꯃꯥ, ꯏꯆꯥꯁꯤ ꯁꯤꯗꯒꯤꯗꯤ ꯌꯨꯝꯅꯥꯛ ꯁꯥꯒꯩꯁꯨ ꯑꯣꯟꯈ꯭ꯔꯅꯤ꯫ ꯃꯥꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯗ ꯁꯤꯃ ꯂꯩꯕꯤꯌꯨ, ꯁꯤꯃ ꯇꯧꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯕ ꯐꯪꯂꯔꯣꯏꯗꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯅ ꯍꯥꯏꯔꯤꯕꯁꯦ ꯃꯅꯤꯡ ꯊꯨꯡꯍꯟꯕꯤꯔꯁꯤ꯫ ꯂꯨꯍꯣꯡꯂꯝꯗꯥꯏꯁꯤꯗ ꯃꯥꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯕꯗꯤ ꯃꯕꯨꯛꯅꯤꯡ ꯑꯃꯨꯛ ꯅꯨꯡꯁꯤꯈꯤꯅꯤ꯫ ꯃꯥꯅ ꯍꯥꯏꯕ ꯌꯥꯗꯦ ꯍꯥꯏꯗꯅ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯕꯨꯅꯦ ꯋꯥꯔꯧꯈ꯭ꯔꯅꯤ꯫ ꯑꯗꯨꯅꯅꯦ ꯏꯆꯥꯅ ꯄꯥꯝꯖꯔꯤꯕ ꯑꯎꯟꯄꯣꯠ ꯄꯨꯝꯕ ꯍꯥꯞꯅꯅꯕ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯃ ꯌꯣꯟꯊꯣꯛꯈ꯭ꯔꯁꯤ꯫ ꯅꯪ ꯑꯩꯒꯤꯗꯤ ꯏꯆꯥ ꯄꯤꯕ ꯌꯥꯎꯕꯁꯨ ꯅꯠꯇꯦ, ꯑꯗꯨꯅ ꯌꯨꯝꯐꯝꯁꯤꯃ ꯑꯗꯨꯛ ꯂꯩꯔꯒ ꯂꯣꯏꯔꯦ꯫ ꯏꯪꯈꯣꯜ ꯌꯣꯟꯕ ꯍꯥꯏꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯇꯦꯗ ꯃꯣꯏ ꯃꯄꯥ꯫ ꯑꯔꯩꯕ ꯈꯔ ꯑꯗꯨꯛ ꯑꯋꯣꯡ ꯑꯋꯨꯟ ꯇꯝꯂꯒ ꯂꯣꯏꯔꯦ꯫ ꯑꯔꯩꯕ ꯃꯤꯅ ꯃꯆꯥ ꯃꯁꯨ ꯂꯨꯍꯣꯡꯕꯗ ꯌꯥꯝꯅ ꯍꯥꯞꯄꯒꯤ ꯋꯥꯅꯤ, ꯂꯩꯇꯕ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯅ ꯑꯉꯝꯕ ꯈꯔ ꯑꯗꯨꯈꯛ ꯍꯥꯞꯁꯤꯗ꯫ ꯑꯗꯨꯕꯨ ꯅꯆꯥꯅꯨꯄꯤꯅ ꯌꯥꯗ꯭ꯔꯤꯕꯁꯤꯗꯤ ꯀꯥꯟꯅꯗꯦ ꯃꯃꯥ꯫ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯃ ꯌꯣꯟꯊꯣꯛꯂꯒ ꯏꯆꯥꯅꯨꯄꯤꯅ ꯄꯥꯝꯖꯔꯤꯁꯦ ꯃꯅꯤꯡ ꯊꯨꯡꯍꯜꯂꯁꯤ꯫ ꯃꯥꯁꯨ ꯃꯤꯒꯤ ꯁꯥꯒꯩꯗ ꯅꯧꯅ ꯃꯧ ꯑꯣꯏꯅ ꯇꯤꯜꯂꯨꯒꯗꯧꯔꯤꯕꯅꯤꯅ ꯃꯤꯒꯤ ꯃꯃꯥꯡꯗ ꯑꯎꯟꯄꯣꯠ ꯈꯔ ꯈꯛꯇꯪ ꯄꯨꯕꯗꯣ ꯏꯀꯥꯏ ꯇꯧꯔꯤꯅꯤ꯫ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯌꯨꯝꯗꯨꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯨꯝꯕ ꯑꯣꯏꯔꯕꯗꯤ ꯐꯩ, ꯑꯗꯨꯗꯤ ꯅꯠꯇꯦ꯫ ꯈꯨꯜꯗꯨꯗ ꯁꯦꯜ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯏꯕ ꯏꯃꯨꯡ ꯑꯣꯏꯕꯅꯤꯅ ꯇꯔꯛ ꯎꯄꯨ ꯑꯃ ꯀꯥꯡꯊꯣꯜ ꯑꯃ ꯄꯨꯕꯗꯣ ꯏꯀꯥꯏ ꯇꯧꯔꯤꯅꯤ꯫ ꯑꯁꯨꯝꯅ ꯇꯣꯃꯥꯜꯅ ꯃꯆꯥꯅꯨꯄꯤ ꯅꯤꯡꯊꯤꯕꯤꯒꯤ ꯑꯎꯟꯄꯣꯠ ꯂꯥꯡꯅꯕꯒꯤꯗꯃꯛ ꯏꯪꯈꯣꯜ ꯃꯇꯦꯛ ꯑꯃ ꯌꯣꯟꯊꯣꯛꯂꯝꯃꯤ꯫ ꯊꯣꯏꯅ ꯍꯦꯟꯅ ꯆꯥꯎꯕ ꯏꯪꯈꯣꯜꯃꯛꯇꯤ ꯅꯠꯇꯕꯅꯤꯅ ꯌꯨꯝꯐꯝ ꯑꯗꯨꯃꯒ ꯁꯨꯃꯥꯡ ꯃꯆꯥ ꯑꯗꯨꯃꯒꯇꯪ ꯉꯥꯏꯍꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯤꯡꯊꯤꯕꯤ ꯑꯃꯗꯤ ꯂꯣꯌꯥꯁꯨ ꯂꯨꯍꯣꯡꯂꯝꯃꯤ꯫ ꯅꯤꯡꯊꯤꯕꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯗ ꯃꯧ ꯑꯣꯏꯕꯗꯒꯤ ꯁꯦꯠꯄ ꯆꯥꯕ ꯃꯅꯤꯡ ꯇꯧꯅ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯇ ꯃꯄꯥꯝꯗ ꯂꯩꯍꯧꯔꯤꯕ ꯃꯃꯥ ꯃꯄꯥ ꯃꯅꯥꯎꯅꯨꯄꯤꯕꯨ ꯅꯤꯡꯁꯤꯡꯂꯝꯗꯦ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃꯅ, ꯏꯃꯥꯒꯤ ꯑꯇꯣꯝꯕꯤ,
ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯅꯁꯤ ꯍꯣꯏꯗ ꯆꯠꯂꯨꯁꯤꯔꯣ ꯀꯨꯏꯔꯦꯅꯦ ꯅꯁꯤ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤꯗꯨ ꯎꯈꯤꯗꯕ ꯍꯣꯏ ꯌꯥꯏꯌꯦ ꯏꯃꯥ ꯆꯠꯂꯨꯁꯤ ꯑꯩꯁꯨ ꯏꯆꯦꯕꯨ ꯌꯥꯝ ꯎꯅꯤꯡꯉꯤ ꯅꯍꯥꯟꯃꯨꯛ ꯊꯥ ꯐꯥꯕꯒꯤ ꯂꯥꯛꯑꯝꯕꯗꯨꯗꯒꯤ ꯑꯃꯨꯛꯇ ꯐꯥꯎ ꯂꯥꯛꯇꯦ ꯑꯩꯈꯣꯏꯒꯁꯦ ꯀꯩꯝꯇ ꯅꯤꯡꯁꯤꯡꯗ꯭ꯔꯕ ꯑꯩꯈꯣꯏ ꯆꯦꯁꯦ ꯀꯔꯤꯒꯤ ꯅꯤꯡꯁꯤꯡꯂꯝꯃꯣꯏꯗꯧꯔꯤꯅꯣ ꯃꯥꯁꯨ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯅꯤꯡꯉꯝꯗꯣꯏꯅꯤ ꯑꯗꯨꯕꯨ ꯃꯧꯒꯤ ꯁꯤꯡꯗ ꯆꯜꯂꯨꯔꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯅꯥꯛꯇ ꯂꯥꯛꯅꯤꯡꯂꯕꯁꯨ ꯍꯦꯛꯇ ꯂꯥꯛꯄ ꯌꯥꯕ ꯅꯠꯇꯦ ꯃꯤꯒꯤꯁꯨ ꯃꯅꯦ ꯃꯀꯨ ꯄꯥꯜꯂꯤꯕꯅꯤꯅ ꯃꯥꯅ ꯀꯨꯁꯤ ꯔꯥꯁꯤ ꯄꯪꯇꯧ ꯇꯧꯕ ꯌꯥꯕ ꯅꯠꯇꯦ ꯁꯛꯍꯦꯟꯕꯤꯅ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯃꯄꯥꯝꯗ ꯆꯠꯂꯨꯒꯦ ꯍꯥꯏꯕꯗ ꯏꯅꯦꯒ ꯃꯥꯃꯒꯅ ꯀꯩꯁꯨꯝꯇ ꯌꯥꯗꯕ ꯇꯧꯔꯝꯃꯣꯏ ꯀꯩꯅꯣ ꯑꯩꯈꯣꯏ ꯆꯦꯅ ꯁꯤꯗ ꯂꯥꯛꯅꯤꯡꯗꯗꯅ ꯆꯠꯀꯦꯒ ꯑꯝꯇ ꯍꯥꯏꯔꯝꯃꯣꯏ ꯁꯣꯝꯗ ꯑꯩꯅ ꯃꯥ ꯎꯅꯤꯡꯉꯤꯁꯤꯒ ꯏꯆꯥꯅ ꯅꯁꯤ ꯎꯅꯤꯡꯂꯒꯅ ꯀꯣꯛ ꯍꯦꯛ ꯍꯌꯦꯡꯂ ꯀꯩꯅꯣ ꯆꯠꯂꯒ ꯂꯣꯏꯔꯦꯗꯅ ꯍꯣꯏ ꯏꯃꯥ ꯑꯗꯣ ꯀꯩꯅꯣ ꯏꯟꯁꯥꯡ ꯅꯥꯄꯤ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯒ ꯆꯠꯁꯤꯀꯣ ꯄꯨꯗ꯭ꯔꯕꯗꯤ ꯀꯩꯅꯣ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠꯄꯕꯣ ꯈꯨꯠ ꯍꯥꯡꯅ ꯆꯠꯀꯗ꯭ꯔꯣ ꯑꯉꯥꯎꯕꯤ ꯅꯪꯕꯣ ꯑꯁꯤ ꯍꯥꯏꯅ ꯂꯩꯃ ꯁꯣꯔ ꯑꯃ ꯍꯣꯟꯗꯣꯛꯇꯨꯅ ꯏꯆꯥꯗꯣ ꯑꯩꯅꯗꯤ ꯑꯅꯝ ꯀꯜꯂꯤ ꯅꯤꯡꯉꯥꯏ ꯇꯧꯋꯦꯗꯅ ꯆꯤꯟꯗ ꯄꯉꯥꯡ ꯉꯥꯡꯖꯕꯒꯤ ꯋꯥꯅꯤ ꯏꯃꯤꯠꯇ ꯑꯍꯥꯟꯕ ꯎꯖꯕ ꯏꯆꯥ ꯑꯣꯏꯕꯅꯤꯅ ꯌꯥꯝ ꯅꯨꯡꯁꯤ ꯀꯔꯝꯅꯕꯨ ꯃꯤꯒꯤ ꯃꯌꯨꯝꯗꯨꯗ ꯃꯧꯅꯤ ꯁꯥꯗꯅ ꯂꯩꯔꯝꯒꯗꯣꯏꯅꯣ ꯃꯗꯨꯕꯨ ꯊꯕꯛ ꯃꯅꯥ ꯑꯝꯇꯁꯨ ꯍꯩꯇꯕꯅꯤ ꯃꯅꯦꯝꯅꯒ ꯃꯌꯨꯝꯗ ꯀꯔꯤꯃꯇ ꯇꯥꯛꯄꯤ ꯇꯝꯕꯤꯔꯛꯇꯕ꯭ꯔꯥ ꯀꯥꯏꯗꯅ ꯉꯥꯡꯕꯤꯔꯝꯒꯗ꯭ꯔꯥ ꯈꯪꯗꯦ ꯏꯁ ꯑꯗꯨꯒꯤ ꯋꯥꯔꯤꯔꯣ ꯏꯃꯥꯅ ꯃꯤ ꯏꯆꯦꯈꯣꯏꯒꯤꯗꯤ ꯊꯕꯛ ꯏꯪꯈꯥꯡ ꯇꯧꯅꯕ ꯃꯤ ꯊꯝꯃꯦ ꯍꯥꯏꯔꯝꯃꯤꯗꯨꯗꯤ ꯃꯣꯏ ꯃꯅꯦꯝꯄꯣꯛꯅ ꯑꯩꯗꯤ ꯑꯩꯈꯣꯏ ꯆꯦꯒꯤ ꯃꯅꯦꯝꯄꯣꯛꯇꯣ ꯃꯕꯨꯛ ꯃꯄꯥꯎ ꯐꯔꯝꯗꯧ ꯃꯥꯜꯂꯤ ꯏꯆꯝ ꯆꯝꯃꯤ ꯃꯁꯥꯗ ꯁꯦꯜ ꯄꯥꯏ ꯍꯥꯏꯗꯅ ꯅꯥꯄꯜ ꯀꯩꯁꯨ ꯇꯧꯗꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯏꯅꯝꯕꯦꯝꯃꯗꯣ ꯌꯥꯝ ꯆꯝꯖꯕ ꯃꯥꯜꯂꯤ ꯑꯗꯣ ꯏꯃꯥ ꯑꯩꯈꯣꯏ ꯆꯦꯗꯣ ꯃꯧ ꯑꯣꯏꯔꯕꯅꯤꯅ ꯃꯥꯒꯤ ꯊꯥꯏꯅꯒꯤ ꯅꯤꯡꯉꯥꯏꯗꯨꯗꯤ ꯇꯧꯔꯝꯃꯔꯣꯏꯅꯦꯀꯣ ꯇꯧꯔꯝꯃꯔꯣꯏꯗ ꯃꯃꯥ ꯃꯄꯥ ꯑꯩꯈꯣꯏꯗꯕꯨ ꯀꯅꯥ ꯅꯠꯇꯦꯅ ꯇꯧꯖꯕꯒꯤ ꯋꯥꯅꯤ ꯑꯗꯣ ꯑꯇꯩ ꯑꯇꯩꯗ ꯅꯤꯡꯉꯥꯏ ꯇꯧꯗ꯭ꯔꯁꯨ ꯏꯇꯩꯗꯗꯤ ꯁꯣꯏꯗꯅ ꯇꯧꯔꯝꯅꯤ ꯑꯗꯣ ꯏꯇꯩꯈꯣꯏꯗꯤ ꯁꯦꯜ ꯄꯥꯏꯕꯅꯤꯅ ꯏꯆꯦꯅ ꯅꯤꯡꯉꯥꯏ ꯇꯧꯗ꯭ꯔꯤꯉꯩ ꯏꯆꯦꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯃꯅꯤꯡ ꯊꯨꯡꯍꯜꯂꯝꯅꯤꯗ ꯍꯣꯏꯅꯦ ꯑꯩꯈꯣꯏꯗꯕꯨ ꯂꯥꯏꯔꯕ ꯑꯣꯏꯔꯨꯕꯒꯤ ꯅꯆꯦꯅ ꯍꯥꯏꯕꯗ ꯃꯅꯤꯡ ꯊꯨꯡꯍꯟꯕ ꯉꯝꯗꯕꯒꯤ ꯅꯤꯡꯉꯥꯏ ꯇꯧꯕꯒꯤ ꯋꯥꯅꯤ ꯃꯄꯨꯔꯣꯏꯕꯒꯤ ꯃꯅꯥꯛꯇꯗꯤ ꯃꯥꯅ ꯄꯥꯝꯕ ꯈꯨꯗꯤꯡ ꯂꯣꯏꯅ ꯊꯨꯡꯂꯝꯅꯤ ꯏꯃꯥ ꯑꯩꯈꯣꯏ ꯆꯦꯁꯦ ꯃꯔꯥꯏꯕꯛ ꯌꯥꯝ ꯐꯩꯀꯣ ꯈꯨꯜꯁꯤꯗ ꯑꯩꯈꯣই ꯆꯦꯒꯤ ꯅꯨꯄꯥ ꯃꯌꯨꯝꯃꯨꯛ ꯁꯦꯜ ꯄꯥꯏꯕ ꯑꯝꯇ ꯌꯥꯎꯗꯦ ꯁꯦꯜ ꯄꯥꯏꯕ ꯈꯛ ꯅꯠꯇꯅ ꯏꯇꯩꯁꯨ ꯌꯥꯝ ꯐꯩ ꯅꯤꯁꯥ ꯄꯁꯥ ꯁꯤꯖꯤꯟꯅꯗꯦ ꯁꯦꯜ ꯄꯥꯏꯕ ꯃꯤꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯏꯃꯨꯡꯒꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯊꯧꯒꯜꯂꯣꯟꯁꯨ ꯈꯪꯉꯤ ꯑꯩꯈꯣꯏ ꯆꯦꯁꯦ ꯂꯥꯏꯕꯛ ꯌꯥꯝ ꯐꯩ ꯑꯁꯨꯝꯅ ꯏꯆꯦꯅ ꯋꯥꯈꯜ ꯃꯣꯠ ꯇꯤꯟꯅꯕ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯏꯃꯨꯡꯗ ꯃꯧ ꯑꯣꯏꯈꯤꯕꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯔꯥꯎꯏ ꯏꯃꯥꯁꯨꯅꯤ ꯑꯗꯣ ꯅꯪꯁꯨꯅꯦ ꯍꯌꯦꯡꯋꯥꯏ ꯅꯨꯄꯥ ꯈꯟꯕꯗ ꯃꯨꯟꯅ ꯌꯦꯡꯂꯒ ꯈꯜꯂꯨ ꯁꯦꯜ ꯄꯥꯏꯕ ꯄꯥꯏꯗꯕꯗꯨꯅ ꯑꯃꯅꯤ ꯃꯔꯨꯗꯤ ꯂꯩꯃꯤꯟꯅꯕꯗ ꯋꯥꯈꯜ ꯃꯣꯠ ꯆꯥꯟꯅꯒꯗꯕ ꯃꯔꯝ ꯃꯣꯛꯄ ꯊꯕꯛ ꯏꯪꯈꯥꯡ ꯁꯨꯕ ꯅꯣꯝꯕ ꯀꯟꯖꯕ ꯁꯦꯜ ꯇꯥꯟꯕ ꯀꯟꯕ ꯏꯌꯥ ꯑꯣꯏꯅ ꯊꯤꯌꯨ ꯑꯩꯗꯤ ꯌꯨꯝꯒ ꯄꯥꯜꯂꯔꯣꯏꯗ ꯏꯃꯥ ꯄꯥꯕꯒꯤ ꯁꯦꯕꯥ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯔꯅꯤ ꯑꯗꯣ ꯌꯥꯗꯦ ꯅꯤꯡꯉꯣꯜ ꯃꯄꯣꯛꯇ ꯄꯣꯛꯂꯕꯗꯤ ꯅꯣꯡꯃꯗꯤ ꯁꯣꯏꯗꯅ ꯌꯨꯝꯅꯥꯛ ꯁꯥꯒꯩ ꯑꯣꯟꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯅ ꯅꯆꯦꯒꯤꯗꯤ ꯇꯪ ꯇꯥꯕꯤ ꯑꯃ ꯈꯪꯉꯤ ꯅꯪꯒꯤꯁꯨ ꯅꯄꯥꯒ ꯑꯩꯒꯅ ꯀꯜꯂꯤꯉꯩ ꯃꯐꯝ ꯆꯥꯕ ꯑꯃꯗ ꯊꯥꯖꯔꯝꯕ ꯄꯥꯝꯃꯤ ꯏꯃꯥꯅ ꯍꯩꯃ ꯃꯤꯅꯩꯗꯤ ꯌꯨꯝ ꯄꯥꯜꯂꯔꯣꯏ ꯍꯥꯏꯔꯒ ꯑꯩꯅ ꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤ ꯏꯃꯥ ꯄꯥꯕꯗꯤ ꯀꯅꯥꯅ ꯌꯦꯡꯁꯤꯟꯕꯤꯍꯧꯅꯤ ꯑꯗꯨꯅ ꯑꯩ ꯌꯨꯝꯒ ꯄꯥꯜꯂꯔꯣꯏ ꯏꯃꯥ ꯄꯥꯕꯒꯤ ꯅꯥꯛꯇ ꯏꯃꯥ ꯄꯥꯕꯕꯨ ꯑꯗꯨꯝ ꯌꯦꯡꯁꯤꯜꯂꯒ ꯂꯩꯔꯅꯤ ꯃꯆꯥ ꯑꯇꯣꯝꯕꯤꯒꯤ ꯋꯥꯗꯨꯗ ꯂꯩꯃ ꯃꯁꯥꯗ ꯅꯨꯡꯁꯤꯅ ꯌꯦꯡꯖꯩ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯂꯩꯃ ꯃꯆꯥꯅꯨꯄꯤ ꯁꯛꯍꯦꯟꯕꯤꯒ ꯂꯣꯏꯅꯅ ꯃꯆꯥ ꯅꯤꯡꯊꯤꯕꯤ ꯍꯣꯏꯗ ꯂꯥꯛꯂꯝꯃꯤ ꯂꯩꯃ ꯃꯆꯥꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯕꯅꯤ ꯍꯥꯏꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯑꯆꯥ ꯑꯊꯛ ꯈꯔꯁꯨ ꯂꯩꯖꯔꯛꯏ ꯃꯆꯥꯕꯨ ꯎꯖꯔꯅꯤ ꯈꯟꯕꯗꯁꯨ ꯌꯥꯝ ꯍꯔꯥꯎꯕ ꯐꯥꯎꯖꯩ ꯑꯁꯨꯝꯅ ꯅꯤꯡꯊꯤꯕꯤꯒꯤ ꯌꯨꯝ ꯌꯧꯔꯕꯗ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯝꯕ ꯅꯤꯡꯊꯤꯕꯤꯒꯤ ꯃꯅꯦꯝ ꯏꯕꯦꯝꯃ ꯁꯤꯖꯅ ꯍꯔꯥꯎ ꯍꯔꯥꯎꯅ ꯍꯩꯃ ꯏꯆꯜ ꯏꯕꯦꯝꯃ ꯑꯣꯟꯊꯣꯛꯅ ꯊꯥꯖꯗꯅ ꯂꯥꯛꯏꯗ ꯀꯥꯈꯠꯂꯛꯎ ꯐꯤꯔꯥ ꯁꯣꯝꯗ ꯐꯝꯁꯤ ꯏꯆꯥ ꯁꯛꯍꯦꯟꯕꯤ ꯂꯥꯎ ꯀꯥꯈꯠꯂꯛꯎ ꯀꯣꯏꯒꯅꯨ ꯅꯌꯨꯝꯃꯛꯅꯤ ꯈꯜꯂꯨ ꯑꯩꯅꯦ ꯉꯁꯤꯕꯨ ꯀꯧꯊꯣꯔꯛꯀꯦ ꯍꯥꯏ ꯏꯃꯧ ꯏꯕꯦꯝꯃ ꯇꯥꯕ꯭ꯔꯅꯦ ꯅꯪꯕꯣ ꯏꯅꯦꯝꯒꯤ ꯅꯤꯡꯊꯤꯕꯤ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯎꯅꯦ ꯀꯅꯥꯅꯣꯃ ꯂꯥꯛꯏꯌꯦ ꯁꯠ ꯊꯣꯛꯂꯛꯎ ꯑꯁꯤ ꯍꯥꯏꯅ ꯁꯤꯖ ꯂꯩꯃꯗ ꯑꯃꯨꯛ ꯑꯣꯟꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯂꯅꯤ ꯃꯥꯁꯨ ꯅꯣꯏꯕꯨ ꯎꯕꯗ ꯍꯔꯥꯎꯖꯔꯅꯤ ꯑꯗꯣ ꯅꯣꯏꯕꯨ ꯑꯌꯨꯛꯇ ꯂꯥꯛꯎ ꯌꯥꯗ꯭ꯔꯥ ꯃꯤ ꯑꯌꯨꯛꯇ ꯂꯥꯛꯂꯕꯗꯤ ꯀꯔꯤꯅꯣ ꯏꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯊꯣꯡꯂꯒ ꯍꯥꯎꯅ ꯆꯥꯃꯤꯟꯅꯅꯤꯗꯅ ꯅꯣꯡꯃ ꯑꯣꯏꯅ ꯂꯥꯛꯂꯒꯦꯅꯃ ꯁꯤꯖꯅ ꯑꯗꯨꯏꯗꯤ ꯅꯣꯡꯃ ꯑꯌꯨꯛꯇ ꯂꯥꯛꯎ ꯑꯗꯨꯒꯅꯦ
ꯌꯦꯟꯁꯥꯡ ꯑꯍꯥꯎꯕ ꯑꯃ ꯆꯥꯃꯤꯟꯅꯁꯤ ꯑꯩꯗꯤꯅꯦ ꯅꯣꯏꯁꯦ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦꯕꯨ ꯍꯥꯏꯔꯤꯅꯤ ꯈꯔꯁꯨ ꯇꯣꯏꯅ ꯂꯥꯛꯎꯅꯦ ꯅꯣꯏꯕꯣ ꯁꯤꯁꯨ ꯅꯆꯥꯅꯨꯄꯤꯒꯤ ꯌꯨꯝꯅꯤ ꯅꯣꯏꯗꯤ ꯁꯨꯛꯂꯥꯛ ꯂꯥꯛꯇꯦ ꯃꯧꯁꯨ ꯉꯥꯏꯔꯦ ꯑꯩꯅ ꯅꯄꯥꯝꯗ ꯅꯣꯡ ꯐꯥꯗꯣꯛ ꯀꯣꯏꯔꯨꯁꯣ ꯍꯥꯏꯕꯕꯨꯅꯦ ꯌꯥꯗꯦ ꯀꯣꯟꯅ ꯆꯠꯀꯦꯅ ꯍꯦꯛꯇ ꯍꯥꯏ ꯑꯩꯈꯣꯏꯗꯤ ꯊꯥꯏꯅ ꯃꯧ ꯑꯅꯧꯕꯤꯒꯤ ꯑꯣꯏꯔꯤꯀꯥꯟꯗ ꯏꯄꯥꯝꯅ ꯆꯠꯅꯤꯡꯕꯅ ꯀꯔꯤꯅꯣ ꯀ꯭ꯔꯣ ꯀ꯭ꯔꯣꯕ ꯈꯣꯠꯄ ꯖꯥꯠꯅꯤꯅꯦ ꯂꯩꯃ ꯁꯤꯖꯒꯤ ꯋꯥꯗꯨꯗ ꯅꯣꯛꯆꯩ ꯍꯩꯃ ꯑꯩꯗꯤ ꯀꯥꯎꯕꯨ ꯀꯥꯎꯏ ꯏꯅꯝꯕꯦꯝꯃ ꯑꯆꯥ ꯑꯊꯛ ꯈꯔ ꯂꯩꯔꯛꯄꯅꯤ ꯂꯧꯁꯤꯟꯕꯤꯌꯨ ꯍꯩꯃ ꯂꯩꯔꯛꯇ꯭ꯔꯕꯁꯨ ꯌꯥꯕꯁꯤꯗ ꯑꯔꯦꯝꯕꯗ ꯁꯦꯜ ꯇꯤꯡꯅꯕ ꯌꯥꯝꯕꯒ ꯅꯠꯇꯦꯗ ꯏꯅꯝꯕꯦꯝꯃ ꯀꯗꯥꯏꯗꯒꯤ ꯌꯥꯝꯗꯒꯅꯣꯗ ꯌꯥꯝꯃꯟꯈ꯭ꯔꯦ ꯑꯁꯤ ꯍꯥꯏꯅ ꯁꯤꯖ ꯑꯆꯥ ꯑꯊꯛ ꯌꯥꯎꯕ ꯈꯥꯎ ꯑꯗꯨ ꯂꯧꯁꯤꯟꯗꯨꯅ ꯏꯃꯨꯡꯂꯣꯝꯗ ꯑꯣꯟꯁꯤꯟꯗꯨꯅ ꯃꯧꯗꯨꯕꯨ ꯑꯩꯅ ꯀꯧꯈꯤꯕꯗꯨ ꯇꯥꯗ꯭ꯔ ꯖꯥꯠꯂꯅꯦ ꯍꯩ ꯃꯧ ꯅꯪꯕꯨ ꯇꯥꯕ꯭ꯔꯅꯦ ꯃꯄꯥꯟꯗ ꯑꯃꯨꯛꯇ ꯊꯣꯛꯂꯛꯑꯣ ꯅꯈꯣꯏ ꯏꯃꯥꯒ ꯅꯅꯥꯎ ꯅꯨꯄꯤꯒ ꯂꯥꯛꯏꯅꯦ ꯅꯪꯕꯣ ꯅꯤꯡꯊꯤꯕꯤꯁꯨ ꯏꯃꯨꯡꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯀꯅꯥ ꯂꯥꯛꯏ ꯍꯥꯏꯕꯅꯣ ꯏꯃꯥ ꯑꯁꯤ ꯍꯥꯏꯗꯨꯅ ꯌꯦꯡꯂꯛꯄꯗ ꯎꯔꯤ ꯃꯃꯥꯒ ꯃꯅꯥꯎ ꯅꯨꯄꯤꯒ ꯂꯩꯔꯝꯂꯤꯕꯗꯨ ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤ ꯃꯃꯥ ꯃꯅꯥꯎ ꯎꯕꯗ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎꯕꯒꯤ ꯃꯃꯤ ꯀꯔꯤꯁꯨ ꯇꯥꯔꯝꯗꯦ ꯑꯗꯨꯕꯨ ꯂꯩꯃꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯎꯖꯕꯗ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯁꯛꯍꯦꯟꯕꯤꯁꯨ ꯃꯁꯤꯕꯨ ꯎꯖꯕꯗ ꯍꯔꯥꯎ ꯏꯆꯦ ꯁꯤꯖꯅ ꯏꯆꯜꯏꯕꯦꯝꯃ ꯅꯆꯥꯅꯨꯄꯤꯒꯤ ꯋꯥꯔꯤ ꯇꯧꯔꯝꯃꯨ ꯑꯩꯅꯦ ꯁꯤꯡꯖꯨ ꯂꯩꯔꯨꯒꯦ ꯂꯩꯗ꯭ꯔꯕꯁꯨ ꯌꯥꯔꯦꯗ ꯏꯅꯝꯃ ꯌꯥꯗꯦ ꯁꯤꯡꯖꯨ ꯑꯍꯥꯎꯕ ꯌꯣꯟꯐꯝ ꯑꯃ ꯂꯩꯌꯦ ꯑꯗꯨꯗꯒꯤ ꯑꯩ ꯂꯩꯔꯨꯒꯦ ꯉꯥꯏꯍꯥꯛ ꯐꯝꯂꯝꯃꯨ ꯑꯁꯤ ꯍꯥꯏꯔꯝꯗꯨꯅ ꯁꯤꯖ ꯊꯣꯡꯒꯥꯜꯂꯣꯝꯗ ꯊꯣꯛꯈꯤ ꯃꯅꯦꯝꯅ ꯊꯣꯛꯈ꯭ꯔꯕꯗ ꯅꯤꯡꯊꯤꯕꯤ ꯃꯃꯥꯗ ꯑꯣꯟꯁꯤꯟꯗꯨꯅ ꯀꯩ ꯂꯩꯔꯒꯦ ꯏꯃꯥ ꯀꯩꯗꯧꯕ ꯂꯥꯛꯏꯅꯣ ꯏꯆꯥ ꯎꯗꯕ ꯀꯨꯏꯔꯦꯗꯅ ꯏꯆꯥ ꯎꯅꯤꯡꯃꯟꯗꯅ ꯂꯥꯛꯂꯤꯕꯅꯤ ꯁꯛꯍꯦꯟꯕꯤꯅ ꯏꯆꯦ ꯅꯪꯗꯤ ꯅꯁꯛ ꯀꯌꯥꯝ ꯐꯖꯊꯣꯛꯑꯝꯃꯤ ꯏꯅꯥꯈꯨꯟꯕ ꯏꯃꯨꯡꯗ ꯃꯧꯑꯣꯏꯕꯗꯒꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯁꯥꯊꯤꯅ ꯐꯖꯔꯝꯃꯤ ꯅꯤꯡꯊꯤꯕꯤ ꯃꯅꯥꯎꯅꯨꯄꯤꯅꯒ ꯍꯥꯏꯔꯤꯕꯗꯨ ꯇꯥꯗ ꯃꯃꯥꯗ ꯌꯦꯡꯗꯨꯅ ꯑꯁꯨꯝ ꯍꯥꯏꯔꯛꯂꯝꯃꯤ ꯅꯠꯇꯦ ꯏꯃꯥ ꯅꯪꯕꯨ ꯅꯆꯥꯒꯤ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯂꯣꯟꯅ ꯂꯥꯛꯂꯕꯗꯤ ꯐꯤ ꯐꯅꯦꯛꯀꯗꯣ ꯈꯤꯇ ꯐꯖꯕ ꯑꯃ ꯁꯦꯠꯂꯛꯄ ꯌꯥꯗ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯕꯨ ꯐꯤ ꯐꯅꯦꯛꯅꯤꯅ ꯁꯦꯠꯂꯛꯂꯤꯕꯗꯨꯕꯨ ꯑꯁ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯈ꯭ꯔꯦ ꯑꯋꯣꯏꯕ ꯑꯇꯣꯝꯕꯤ ꯅꯪꯁꯨ ꯏꯃꯥꯁꯤ ꯀꯅꯥꯗꯒꯤꯅꯣ ꯋꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯇꯧꯔꯒ ꯐꯤ ꯐꯖꯕ ꯑꯝꯇ ꯏꯜꯍꯜꯂꯛꯎ ꯌꯥꯗ꯭ꯔꯣ ꯁꯤꯕꯨ ꯐꯤꯅꯤ ꯀꯥꯏꯅ ꯏꯜꯂꯛꯏꯁꯤꯕꯣ ꯃꯆꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯩꯃ ꯃꯊꯃꯣꯏꯗ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯏꯀꯥꯏꯕꯁꯨ ꯐꯥꯎꯏ ꯀꯔꯝꯅꯁꯨ ꯐꯥꯎꯔꯣꯏ ꯃꯃꯥ ꯃꯥꯅ ꯂꯥꯛꯄ ꯎꯔꯒ ꯃꯆꯥ ꯑꯣꯏꯕ ꯃꯥꯅ ꯍꯔꯥꯎꯕꯒꯤ ꯃꯍꯨꯠ ꯃꯃꯥꯅ ꯁꯦꯠ ꯆꯥꯔꯤꯕ ꯐꯤꯖꯦꯠ ꯑꯗꯨꯕꯨ ꯎꯔꯒ ꯃꯤꯒꯤ ꯃꯃꯥꯡꯗ ꯏꯀꯥꯏꯗꯅ ꯍꯥꯏꯔꯛꯄꯗꯨꯗ ꯂꯩꯃ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ ꯁꯛꯍꯦꯟꯕꯤ ꯃꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯆꯦꯅ ꯑꯁꯨꯝꯅ ꯃꯃꯥꯗ ꯍꯥꯏꯕꯁꯤꯗ ꯃꯍꯥꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ ꯀꯩꯗꯧꯔꯒꯦ ꯏꯆꯦ ꯏꯃꯥꯅ ꯏꯜꯂꯤꯕ ꯐꯤꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯅꯪꯁꯨ ꯂꯩꯁꯥꯕꯤꯅꯤ ꯀꯥꯏꯅ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯑꯝꯇ ꯈꯪꯗꯦ ꯅꯪꯅ ꯅꯍꯥꯟ ꯃꯇꯝꯒꯤ ꯆꯠꯅꯕꯤ ꯈꯔ ꯈꯪꯒꯗ꯭రా ꯍꯥꯏꯔꯒ ꯅꯪꯁꯨ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯏꯃꯥꯅ ꯁꯦꯠ ꯆꯥꯔꯤꯕ ꯐꯤ ꯐꯅꯦꯛꯁꯦ ꯅꯠꯇꯦ ꯁꯤꯕꯨ ꯑꯩꯈꯣꯏ ꯃꯧ ꯃꯁꯦꯟꯅꯒ ꯎꯔꯒ ꯆꯣꯞꯄꯣꯏꯗ꯭ꯔꯥ ꯍꯥꯏꯕ ꯑꯩ ꯃꯤꯒꯤ ꯃꯃꯥꯗꯤ ꯃꯆꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄꯗ ꯑꯃꯨꯛꯇꯣꯏꯕ ꯐꯤꯔꯣꯜ ꯐꯖꯕꯅꯤ ꯁꯦꯠꯂꯒ ꯂꯥꯛꯏꯁꯦ ꯑꯗꯨꯒ ꯑꯩꯈꯣꯏꯗꯤ ꯂꯣꯏꯔꯦ ꯌꯥꯔꯦꯁꯦ ꯃꯊꯪ ꯂꯥꯛꯄꯗ ꯐꯤ ꯐꯅꯦꯛ ꯐꯖꯕ ꯁꯦꯠ ꯆꯥꯔꯒꯅꯦ ꯂꯥꯛꯑꯒꯦ ꯍꯣꯏꯅꯦ ꯑꯩꯁꯨ ꯑꯩꯒꯤ ꯏꯃꯥꯅꯤ ꯍꯥꯏꯕꯗ ꯃꯤꯒꯤ ꯃꯃꯥꯡꯗ ꯆꯣꯞꯇꯅꯕ ꯃꯑꯣꯡꯗ ꯂꯥꯛꯍꯟꯅꯤꯡꯉꯤ ꯑꯁꯤ ꯍꯥꯏꯅ ꯌꯦꯡꯂꯛꯄꯗ ꯈꯥꯎ ꯃꯌꯣꯝ ꯑꯃ ꯂꯩꯔꯤꯕꯗꯨ ꯍꯦꯛ ꯎꯔꯨꯏ ꯀꯩꯅꯣ ꯈꯥꯎ ꯃꯌꯣꯝꯁꯤꯅ ꯅꯣꯏꯅ ꯄꯨꯔꯛꯏꯔꯣ ꯏꯃꯥ ꯍꯣꯏ ꯑꯆꯥ ꯑꯊꯛ ꯈꯔ ꯄꯨꯔꯛꯄꯅꯤ ꯀꯩꯅꯣ ꯁꯤꯅ ꯑꯁꯤ ꯍꯥꯏꯅ ꯈꯥꯎ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯅꯤꯡꯊꯤꯕꯤ ꯃꯃꯥꯅ ꯄꯨꯔꯛꯂꯤꯕ ꯑꯆꯥ ꯑꯊꯛꯇꯨ ꯍꯔꯥꯎ ꯂꯧꯁꯤꯟꯕꯒꯤ ꯃꯍꯨꯠ ꯑꯁ ꯁꯤꯕꯨ ꯑꯆꯥ ꯑꯊꯛꯅꯤ ꯀꯥꯏꯅ ꯆꯥꯕꯤꯅꯕ ꯃꯤꯒ ꯂꯩꯇꯦꯗ ꯍꯣꯔꯦꯟ ꯍꯟꯕꯗ ꯄꯨꯖꯈꯣ ꯏꯃꯥꯈꯣꯏ ꯆꯥꯔꯨꯁꯨ ꯃꯆꯦꯒꯤ ꯃꯇꯧ ꯋꯥꯉꯥꯡ ꯁꯉꯥꯡ ꯑꯗꯨꯗ ꯁꯛꯍꯦꯟꯕꯤ ꯈꯪꯁꯥꯎ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯑꯩꯈꯣꯏꯅ ꯂꯩꯔꯛꯄ ꯑꯆꯥ ꯑꯊꯛꯁꯦ ꯀꯩꯗꯧꯔꯦ ꯍꯥꯏꯅꯣ ꯏꯆꯦꯅ ꯑꯩꯈꯣꯏꯗ ꯑꯃꯨꯛ ꯄꯨꯖꯈꯣ ꯍꯥꯏꯗꯨꯕꯣ ꯏꯆꯦꯈꯣꯏꯗꯤ ꯏꯅꯥ ꯀꯩꯔꯥꯛ ꯈꯨꯟꯕꯅꯤꯅ ꯑꯁꯤꯒꯨꯝꯕ ꯑꯆꯥ ꯑꯊꯛꯁꯦ ꯆꯥꯗꯦ ꯍꯥꯏꯔꯤꯔꯣ ꯍꯣꯏ ꯆꯥꯗꯦ ꯆꯥꯕꯤꯅꯕ ꯃꯤꯁꯨ ꯂꯩꯇꯦ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯄꯨꯖꯈꯣ ꯍꯥꯏꯔꯤꯁꯦ ꯂꯩꯃ ꯃꯥꯃꯛꯀꯤ ꯃꯆꯥꯅ ꯑꯁꯨꯝꯅ ꯃꯃꯥ ꯃꯅꯥꯎ ꯃꯈꯣꯏꯕꯨ ꯍꯟꯊꯕ ꯋꯥꯉꯥꯡ ꯑꯃꯗ ꯉꯥꯡꯕꯁꯤꯗ ꯃꯐꯝ ꯑꯗꯨꯗ ꯀꯨꯏꯅ ꯄꯟꯊꯕ ꯄꯥꯝꯗ꯭ꯔꯗꯨꯅ ꯂꯩꯔꯛꯂꯕꯅꯤꯅ ꯑꯃꯨꯛ ꯄꯨꯗꯨꯅ ꯍꯟꯈꯤꯕꯗꯣ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯆꯥꯕꯤꯅꯕ ꯃꯤ ꯂꯩꯇꯦ ꯍꯥꯏꯔꯒꯅ ꯅꯈꯣꯏꯒꯤꯔ ꯀꯔꯤꯅꯣ ꯍꯨꯏ ꯑꯃ ꯑꯥꯗ ꯀꯨꯜꯂꯤꯕꯁꯦ ꯑꯁꯤꯗꯤ ꯍꯦꯛ ꯄꯤꯖꯊꯣ ꯑꯗꯣ ꯑꯩꯈꯣꯏꯁꯨ ꯍꯟꯅꯕ ꯇꯧꯔꯒꯦ ꯏꯆꯦ ꯑꯩꯈꯣꯏ ꯑꯃꯨꯛ ꯆꯠꯂꯒꯦ ꯉꯁꯤꯁꯦ ꯏꯆꯦꯕꯨ ꯎꯗꯕ ꯀꯨꯏꯔꯦ ꯍꯥꯏꯗꯅ ꯏꯃꯥꯒꯩꯒ ꯍꯔꯥꯎ ꯏꯆꯦꯒ ꯎꯅꯔꯅꯤ ꯏꯆꯦꯒ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯁꯥꯕ ꯐꯪꯂꯅꯤ ꯈꯟꯅ ꯏꯆꯦꯒꯤ ꯅꯥꯛꯇ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯏꯆꯦꯗꯤ ꯑꯩꯈꯣꯏꯅ ꯂꯥꯛꯄꯁꯦ ꯄꯥꯝꯗꯕ ꯃꯥꯜꯂꯤ ꯏꯆꯦꯒꯤ ꯃꯥꯏꯊꯣꯡꯗ ꯇꯥꯔꯤꯕ ꯃꯃꯤ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯏꯃꯥꯒꯩꯒꯅ ꯏꯆꯦꯒꯤ ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡ ꯑꯁꯤ ꯂꯥꯛꯄꯁꯦ ꯄꯥꯝꯗꯦ ꯂꯥꯛꯍꯟꯅꯤꯡꯗꯦ ꯇꯥꯛꯄꯅꯤ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯅ ꯇꯣꯝꯕꯤ ꯑꯩꯅ ꯀꯔꯤ ꯇꯧꯔꯗꯅ ꯅꯪ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯤꯅꯣ ꯌꯥꯔꯦꯁꯦ ꯇꯣꯛꯑꯣ ꯆꯧꯕꯤ
Ima khoi amuk satnaba taurage. Ningthi jana lay. Nanem na kuna haiba illu. Nanem na ngang masakpada nasin khumganu. Napuroibaga kanna zainadana lay. Asiyahiduna layma masa tombido onsinduna. Atombiya chatlasi mang thar. Sakhenbi ngasigi masegi matau asida masibu warauraduna masida uhai amatasu hairamdana thongalomda thoki. Mamaga manau nupigana magi matauda warauna satkribado ningthibi madi karisu thawa saramte. Ningthibina ngasi ulakliba maong matau asida ikairaduna layma mahak amuk hana masanupigi yumda satlaroige haina khalami. Asumna matam magi khongsati lepa leitana satki. Ningthibi nongmata mapamda mama mapa manau nupibu kamdauri haina nongmata laklamde. Mahak tasengna magi lairaba mapam asi kaukri. Nongmagi numitni ningthibi magi kada phi loisilingai masidu sanglatuna. Ningthibiya haima isi kai haige ai sinangonda kainomti yenghangena laini. Karibu nesia atai nateda sigi sanagi marai paringsia yenghange tawbani. Ipamgi mana aigi sabi haidana ngasai thilambani phajadro. Ningthibi marai pareng adu paikhatuna sidi yam phajaibu isia. Phajabani ainadi sabiganu haibani. Aduga aikhoi mana saraga pisile. Ningthibi masegi marai pareng adu ubada masu yamna pamba haidu oirami. Mahakini haina mapuroiba amadi manemna sanalupa amata wathanba natte. Adubu mapamdagi pirakpa haibadubadi leitabανina mahak maung masen oiminariba masi asigi mamangda magisu mapamdagi pirakpani haina sana utingbagi ihullama phauraklammi. Inangna pamlabadi nong phadok adum wayuda. Ningthibi asumna sat hekta khumjili. Waidrabasu yarida aigisu ipamgi imana sanagi sanjembi pareng ama konsangna sari hai kuiraroi pirani aigisu. Thoinu Ningthibigi mapamgi phibam khangba oibana ningthibigi waduda ngakjanana. Ha noi mana sanagi sanjembi pareng ama konsangna sari haiba. Hoi sari. Aisu ainaga sabiyu haiba nate imana saraga leirami. Konsangdagi saba loirakanda lauru lau haidana pause lei. Asumna ningthibi masina mapamgi mamana sanagi marai pareng ama saraga pirae haina ulakpadagi mahaksu mapamgi mama mapada sanagi sanjembi pareng ama sahandaba yadi haina sab yumna khalladuna mapamda laklam. Masanupina itha thazadana lakpaduda leima harauna. Image saubiya isa laidana lau sango. Hai image tombiya image tombi nangbu tabro nasi laine nangbo. Sakhenbisu masi lae tabada harau senthoraklami. Itia yam thazadi lau zango. Ningthibi mana sen songdana saurakliba yum adugi yumlei kaireidu uraga. Ima noibu yum kasya khara semjinba yadab. Urisibu ipamni kaina haibaga talle yumlei kairisi ubada. Kadaidagi yumga semjinbanoda napabung sogsikti thaba inkhang suba kaya ngamdre. Nanau nupina phi tek saraga imung puri. Sidabu kadaidagi yum semjinbano. As loirehe hanagi hamu khara thak tawraga leiba punsi mareldo karisu hongamdrinya. Hongdri asitamak haiduna ahenba pakhumdi pidi. Ningthibina adoima aina laise adaigi nate aigi sanagi sanjembi pareng amata sabiyu haigi haidana laklibani. Masagi wa aduda leimadi ingak ngakna sanagi sanjembi pareng ama hoi sadaba yaroi ngasi thakaisi manungda sagadabani. Tanjaduda tomalsu thongalomdagi sanglaklami. Masanupina itha thazadana laklambaduda haima ipage saubi isa laglidana. Hoi baba lakpa tanyam sari. Baba aigi sanagi sanjembi pareng amta sabiyo thakaisigi manungda sagadabani. Ha sanagi sanjembi pareng haiba. Hoi sabidaba yariko baba. Kaino nya saubiya hikoina sel kayam pairadana nangna haribudubu karino. Karaidagi silna nangi sanagi sanjembi pareng sau hairino. Khangde upai ma tawraga sadaba yaroi. Noi aigi ima ipa natro nasana haibasi phauba ngamdrabadi noibu mama mapa moibagi kari matik sarige. Iche nangi wadu henman kasi phaubada isiena haibu khuding ima pabana naning thunghanduna lakiba ngakta natro. Haujikti ima pabase ahal oire kadaidagi silna isegi sanagi sanjembi pareng adu sau hairibano. Ima babada polumoi gadaba wa haigan. Angang nangi na thaunate ahalgi wada nang yaurakan.
Ima, Paba, aidi haribasi. Aina haribasi hek yadabada aidi punsigi oina ima pabaga mari tatnagadabani. Laimana, asaubiya, nang yam henmali. Namana pai koina ngamluidaba wahaigan. Nangbu imung sigi phibamse karimta khangdabro ha. Sanagi sanjemi paring saba kaisibu phagiro. Ai khangde, aidi sadaba yaroi haribasini. Kaigumba hek sadraba. Aidi punsigi yumsida amukhana khongul tarak loidabani. Laima, masanupigi matawaduda sauninglatuna. Taraklanu, taraktrabasu yare, asuk phattaba masa nangbu karamba machano. Namana pagi awaba karisu khangdaba. Nongmatadi, ima, paba, kamdauri hainadi hangba laktraga. Sanagi sanjemi paring sabiyu haidana ahal oiraba namana pai khoigi nakta lakpa ngamliba nangbu karamba mino. Ningthibina, noisu simadi tawba yai kaino. Aidi aina haribase hek yadabada noigaiga lainariba marise tatnagadabani haribasi. Adumna haiganu ipagi asaubi nangbo. Aduidi aina haisi yaw. Adu natrabadi aidine amuk kana ipamni kaidanaga changlakpagi wa leite. Masagi asigumba matau asida thoini hena sauraba laimana. Phare phare, nangna haiba yadradi nangga namana paoibai khoiga lainariba marise tatnani haiba natro. Karisu nattaba sanagi lik amagidamak nang namana pai khoibu karisu leitana lauraba natro. Phare, nangna pamlibado piragi. Aduga nang amuk kana yum asida khongol tarakpadi yar. Hoi yai kisum kaide. Aigi sanagi sanjemi pareng adudi sadaba sugya yar. Thakai sigi manungda pirakadaban. Yar piraklage. Mafam sidagi yam thuna satkro. Nangbu isa oina phangjaruba ikhoise khwaidagi laibak thiba mama mapa haidu oire. Namana pagi waba khangdaba minungsi leitaba nangdine mi nate. As taningde deima kanana taningni haiduna ngangliban. Nate noina dumna haijaribadubu noibu mama mapa mo oibada matik sai haina khanjabra. Nasagi maningsu thunganba ngamdaba noibu karamba mama mapano. Adugasu aingonda mama mapa nungsiba khangdi kainaga kai thoina ngangja saibanu khangde. Ngasidi isalage ayamuk lakhini. Aduga aigi sanagi sanjemi paringdo thanamgadaban. Nang lakpagi mathau tade. Aina mi thaduna thilalakan aduga ne amuk khana nang yumsida khongul tarakpadi yar satkro yar nasaktu yengningde. Ningthibina kaisum kaide lakpidraga loire kaino. Aibu noigi yumsida yam lakningba manbra suklak lakpiroi. Adubune aigi sanagi sanjemi paringdudi thakai sigi manungda piraktabadi yar. Pirakani nangi sanagi sanjemi paringdo soiduna pirakan. Adubune nang ngasi nasana haikibu wasimadi ngakna sat. Ningthibi mamana haribagadu nasungdana thongalumda thoki. Adubu leima satkhribi masanupibu warongna yenduna lehawi. Sauningbagi mayaina masanupida mana haikiba kallaba wahaising adu khalluraga madum nungaizadi. Amuksu masagi asigum mataw asida masanupibu yamna sauninglami. Sauningba nungaidaba kaya asina leima masado kainoma tawraklami. Makok adu ngawraktuna tapna leimaida haitharaklami. Sakhenbina, Ima, Baba, Ima sa kainam tawkre. Ima, nang kainawrage. Ipagi tombi, chat ising krapuro. Namasi wakal mangkre. Amukto wakal lang nabuhot nasi. Asumna tomal amadi sakhenbina leimabu laikan narami. Laima wakal laklabada mapuroy bada masanupi ahan hairamliba sanagi sanjemi pareng adu upaya matawraga pikrasi haina taklami. Laima tasengna magi masanupi ahal ningthibibu warokre. Aduna masanupigi maning asimadi thunghankrage haina zap yungna khalami. Magi nupina haimallabada tomal masanupigi ningba thungnabagidamak adungai ningthibina duhongbada ingkhol yonkhiba misak aduda leiriba sumang matek adumasu yonthoktuna masanupi ningthibigi sanagi sanjemi pareng adu saram. Asumna ningthibi mana tharamba matam adu yawdringai sanagi sanjemi pareng adu ningthibigi manakta manawnupi sakhenbina thilaklami. Ichegi sanjemi parengdo sida lai. Ha kadaino haima ontokna phajreda sidia. Adudi ayamuk satlage. Ngaikhoye ngak phomko. Kai kaino sakhise. Yare. Iche ai kai su janingtri. Mina lairabina nawaigi manjunaraba phijetsia ukhraga isigi maithigani. Aduna ikoina isigi konungumlaba yumasida lainingtri. Asitamak hairamduna sakhenbi mayumda hanki. Ningthibisu karisu thoina hena khanjinba tawda mau masen oiribi masiedugi manakta sangduna
ꯃꯥꯒꯤ ꯁꯅꯥꯒꯤ ꯁꯟꯖꯦꯝꯕꯤ ꯄꯔꯦꯡ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤ꯫ ꯁꯣꯝꯗ ꯂꯩꯃꯗꯤ ꯅꯍꯥꯟ ꯅꯣꯡꯃ ꯃꯆꯥꯅꯨꯄꯤ ꯅꯤꯡꯊꯤꯕꯤꯒ ꯁꯥꯎꯅꯈꯤꯕ ꯑꯀꯟꯕ ꯋꯥ ꯍꯥꯏꯅꯈꯤꯕꯗꯨꯗꯒꯤ ꯊꯃꯣꯏ ꯂꯥꯏꯃꯟ ꯑꯣꯏꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯆꯥ ꯅꯤꯡꯊꯤꯕꯤꯒꯤ ꯃꯐꯝꯗꯗꯤ ꯃꯥ ꯅꯥꯔꯦ ꯍꯥꯏꯅ ꯀꯔꯤꯁꯨ ꯄꯥꯎ ꯇꯥꯍꯜꯂꯝꯗꯦ꯫ ꯁꯣꯝꯗ ꯅꯤꯡꯊꯤꯕꯤ ꯃꯥꯁꯨ ꯃꯄꯥꯝ ꯂꯝꯗꯝꯒꯤ ꯃꯋꯥ ꯃꯄꯥꯎ ꯇꯥꯈꯤꯗꯕ ꯊꯥꯕꯨꯝ ꯃꯁꯤꯡ ꯌꯥꯝꯁꯤꯜꯂꯛꯂꯦ꯫ ꯃꯍꯥꯛꯅꯁꯨ ꯅꯣꯡꯃꯇ ꯆꯠꯂꯨꯕ ꯇꯧꯗꯦ꯫ ꯑꯗꯨꯕꯨ ꯃꯍꯥꯛ ꯂꯩꯃꯤꯟꯅꯔꯤꯕ ꯃꯧ ꯃꯁꯦꯟꯁꯤꯡꯗꯨꯅ ꯃꯄꯥꯝꯗ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯄ, ꯃꯄꯥꯝꯒꯤ ꯃꯤ ꯂꯥꯛꯇꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯋꯥꯔꯤ ꯀꯌꯥ ꯁꯥꯕꯁꯤꯡ ꯑꯗꯨ ꯎꯔꯨꯔꯒ ꯃꯍꯥꯛꯁꯨ ꯃꯥꯒꯤ ꯂꯥꯏꯔꯕ ꯃꯄꯥꯝ ꯂꯝꯗꯝ ꯑꯗꯨ ꯅꯤꯡꯁꯤꯡꯕꯗ ꯃꯃꯥ ꯃꯄꯥꯕꯨ ꯎꯅꯤꯡꯕ ꯁꯨꯝ ꯍꯦꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯑꯗꯨꯉꯩ ꯀꯔꯤꯁꯨ ꯂꯩꯇꯕ ꯁꯅꯥꯒꯤ ꯂꯤꯛ ꯑꯃꯒꯤꯗꯃꯛ ꯍꯥꯏꯈꯤꯕ ꯉꯥꯡꯈꯤꯕ ꯀꯜꯂꯕ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯃꯍꯥꯛ ꯃꯄꯥꯝꯗ ꯆꯠꯅꯤꯡꯂꯕꯁꯨ ꯆꯠꯄꯗꯤ ꯉꯝꯂꯝꯗꯦ꯫ ꯆꯩꯔꯛ ꯑꯁꯤꯗ ꯃꯄꯨꯔꯣꯏꯕ ꯂꯣꯌꯥꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯅꯤꯡꯊꯤꯕꯤꯅ ꯃꯄꯥꯝꯒꯤ ꯃꯃꯥ ꯃꯄꯥꯗ ꯁꯅꯥ ꯁꯥꯍꯜꯂꯤ ꯍꯥꯏꯕꯒꯤ ꯋꯥ ꯑꯁꯤ ꯈꯪꯂꯛꯂꯝꯃꯤ꯫ ꯂꯣꯌꯥ ꯁꯥꯎꯅ, "ꯅꯪꯅ ꯇꯧꯔꯝꯃꯤꯁꯤ ꯀꯩꯅꯣ? ꯅꯪꯅ ꯇꯧꯔꯝꯃꯤꯁꯤ ꯀꯩꯅꯣ? ꯑꯩꯅ ꯅꯪꯒꯤ ꯀꯔꯤ ꯋꯥꯠꯂꯟꯒꯦ? ꯅꯪꯅ ꯏꯃꯥ ꯄꯥꯕꯗ ꯁꯅꯥꯒ ꯁꯥꯍꯜꯂꯤ ꯍꯥꯏꯔꯤꯕꯁꯤꯕꯣ? ꯅꯠꯇꯦ, ꯅꯪꯕꯨ ꯅꯀꯣꯛꯇꯨ ꯀꯔꯤꯝꯇ ꯈꯟꯊꯗ꯭ꯔꯤꯕꯗꯨꯕꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯅꯤꯗ? ꯅꯪꯁꯤꯕꯨ ꯀꯔꯝꯕ ꯃꯆꯥꯅꯣ? ꯏꯃꯥ ꯄꯥꯕꯒꯤ ꯑꯋꯥꯕ ꯀꯔꯤꯁꯨ ꯈꯪꯗ ꯂꯩꯔꯤꯕ ꯏꯃꯨꯡꯗꯨꯒꯤ ꯐꯤꯕꯝ ꯀꯔꯤꯁꯨ ꯌꯦꯡꯗꯅ ꯅꯪꯅ ꯁꯅꯥꯒ ꯁꯥꯍꯟꯗꯅ ꯇꯧꯔꯤꯕꯁꯦ ꯅꯪ ꯌꯥꯝ ꯉꯝꯃꯤ꯫ ꯅꯪ ꯌꯥꯝ ꯉꯝꯃꯤ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯐꯔꯦꯗꯅ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯔꯣꯏꯗꯕ ꯅꯤꯡꯉꯥꯏꯗꯣ ꯊꯨꯡꯍꯟꯅꯅꯕ ꯍꯣꯠꯅꯕꯗ ꯏꯪꯈꯣꯜꯗꯨꯁꯨ ꯃꯆꯦꯠ ꯌꯣꯟꯕꯗ ꯌꯨꯝꯐꯝꯗꯨꯃꯈꯛ ꯉꯥꯏꯍꯧꯔꯦ꯫ ꯏꯃꯥꯗꯨꯁꯨ ꯅꯍꯥꯛꯊꯛ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯅ ꯅꯥꯔꯒ ꯂꯩꯔꯣꯏꯗꯅ꯫ ꯄꯦꯜꯂꯣ, ꯅꯪ ꯄꯦꯜꯂꯣ." "ꯏꯃꯥꯕꯣ, ꯑꯩꯒꯤ ꯍꯥꯛꯇꯛꯇꯒꯤ ꯋꯥꯈꯜ ꯂꯩꯅꯥ ꯑꯣꯏꯗꯨꯅ ꯅꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕ?" "ꯅꯪꯁꯦ ꯑꯩꯅ ꯄꯥꯝꯗꯕ ꯌꯥꯅꯤꯡꯗꯕ ꯊꯕꯛ ꯌꯥꯝ ꯇꯧ꯫ ꯍꯟꯗꯛꯇꯤ ꯍꯟꯗꯛ ꯑꯣꯏꯔꯦ꯫ ꯃꯇꯨꯡ ꯃꯅꯥꯎ ꯑꯩꯅ ꯄꯥꯝꯗꯕ ꯊꯕꯛ ꯍꯦꯛ ꯇꯧꯔꯝꯕꯗ ꯅꯪ ꯑꯩꯕꯨꯗꯤ ꯐꯠꯇꯦ ꯍꯥꯏꯒꯅꯨ꯫ ꯑꯗꯨꯒ ꯍꯌꯦꯡꯃꯛ ꯏꯃꯥꯒꯤ ꯃꯅꯥꯛꯇ ꯆꯠꯇꯨꯅ ꯏꯃꯥꯒꯤ ꯑꯅꯥꯕ ꯍꯪꯂꯨꯒꯗꯕꯅꯤ꯫ ꯑꯗꯨꯒ ꯏꯃꯥ ꯄꯥꯕꯒꯤ ꯃꯈꯣꯡ ꯄꯥꯏꯔꯒ ꯂꯥꯟꯖꯔꯦ ꯍꯥꯏꯅꯁꯨ ꯍꯥꯏꯖꯒꯗꯕꯅꯤ." ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ ꯅꯤꯡꯊꯤꯕꯤ ꯃꯄꯥꯝꯗ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯃꯍꯥꯛ ꯃꯌꯨꯝꯗ ꯆꯪꯕ ꯉꯝꯗ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩ꯫ ꯑꯃꯨꯛꯁꯨ ꯃꯍꯥꯛꯀꯤ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯔꯣꯏꯗꯕ ꯃꯔꯩ ꯀꯌꯥ ꯑꯗꯨꯕꯨ ꯊꯦꯝꯅꯕ, ꯃꯥꯒꯤ ꯅꯤꯡꯕ ꯊꯨꯡꯍꯟꯅꯅꯕ ꯍꯣꯠꯅꯕꯗ ꯌꯣꯟꯊꯣꯛꯈ꯭ꯔꯕ, ꯁꯝꯕꯜ ꯈꯥꯗꯨꯅ ꯊꯝꯂꯤꯕ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯇꯪꯈꯥꯏ ꯑꯗꯨꯕꯨ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯊꯤꯕꯤ ꯉꯥꯏꯍꯥꯛ ꯊꯣꯡꯒꯥꯜ ꯑꯗꯨꯗ ꯂꯦꯞꯂꯝꯂꯒ ꯃꯌꯨꯝꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯥꯡꯒꯣꯜ ꯑꯗꯨꯗ ꯃꯃꯥ ꯑꯅꯥꯕꯤꯗꯨ ꯐꯝꯗꯨꯅ ꯃꯅꯥꯎꯅꯨꯄꯤꯅ ꯆꯥꯛ ꯏꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯃꯥꯒꯤ ꯁꯣꯟꯊꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯕꯗ ꯅꯤꯡꯊꯤꯕꯤ ꯄꯤꯔꯥꯡ ꯏꯍꯧꯈꯤꯕ ꯈꯪꯍꯧꯗꯦ꯫ ꯇꯅꯤꯛꯄ ꯈꯣꯟꯖꯦꯜꯅ, "ꯏꯃꯥꯒꯤ ꯑꯆꯧꯕꯤ, ꯀꯔꯤ ꯂꯩꯔꯦ? ꯏꯆꯥꯅ ꯂꯥꯏꯔꯕꯤ ꯅꯃꯥꯏꯒꯤ ꯅꯥꯛꯇ ꯂꯥꯛꯄꯕꯨ ꯏꯆꯥꯒꯤ ꯀꯔꯤ ꯑꯄꯥꯝꯕ ꯂꯩꯒꯦ? ꯏꯃꯥꯕꯨ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯅꯆꯥ ꯑꯩꯉꯣꯟꯗ ꯋꯥꯔꯧꯔꯕ꯭ꯔꯥ? ꯏꯃꯥꯅ ꯑꯁꯨꯛ ꯀꯟꯅ ꯅꯥꯗꯨꯅ ꯂꯩꯔꯒ ꯅꯆꯥꯗ ꯄꯥꯎ ꯀꯔꯤꯝꯇ ꯍꯥꯏꯔꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅோ? ꯅꯆꯥꯕꯨ ꯏꯃꯥꯅ ꯑꯁꯤ ꯌꯧꯅ ꯋꯥꯔꯧꯈ꯭ꯔꯕꯣꯏꯀꯣ? ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ, ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ." "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯀꯞꯂꯤꯕꯗꯨꯕꯣ? ꯀꯞꯀꯅꯨ. ꯅꯤꯡꯉꯣꯜꯅ ꯃꯄꯥꯝꯗ ꯄꯤ ꯇꯥꯕ ꯇꯧꯍꯩꯗꯦ. ꯀꯞꯀꯅꯨ." "ꯏꯃꯥ, ꯑꯩ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯃꯆꯥ ꯍꯥꯏꯕꯗꯣ ꯑꯣꯏꯔꯝꯃꯤ. ꯋꯥꯈꯜ ꯊꯦꯟꯕꯤ ꯅꯆꯥ ꯑꯩꯅ ꯏꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯈꯔꯒꯤꯗꯃꯛ ꯏꯃꯥ ꯄꯥꯕꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯔꯣꯏꯗꯕ ꯅꯤꯡꯉꯥꯏ ꯀꯌꯥ ꯇꯧꯗꯨꯅ ꯏꯃꯥ ꯄꯥꯕꯕꯨ ꯌꯥꯝ ꯋꯥꯍꯟꯈ꯭ꯔꯦ. ꯅꯆꯥꯒꯤ ꯉꯥꯛꯄꯤꯐꯝ ꯊꯣꯛꯇ꯭ꯔꯕ ꯏꯔꯥꯜ ꯑꯁꯤ ꯑꯃꯨꯛꯇꯗꯤ ꯉꯥꯛꯄꯤꯌꯨ. ꯅꯆꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯥ." ꯑꯁꯤ ꯍꯥꯏꯅ ꯃꯃꯥꯒꯤ ꯃꯈꯣꯡ ꯀꯣꯟꯗꯨꯅ ꯍꯤꯛ ꯀꯞꯂꯛꯂꯝꯃꯤ꯫ ꯀꯔꯝꯕ ꯃꯃꯥꯅ ꯃꯆꯥꯅ ꯂꯥꯜꯂꯦ ꯍꯥꯏꯅ ꯃꯈꯣꯡꯗ ꯇꯨꯔꯔꯕꯗ ꯃꯆꯥꯕꯨ ꯉꯥꯛꯄꯤꯗꯕ ꯉꯝꯒꯅꯤ? ꯂꯩꯃ ꯇꯞꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯒꯠꯄꯤꯗꯨꯅ, "ꯀꯔꯤꯒꯤ ꯏꯆꯥꯅ ꯀꯞꯂꯤꯕꯅꯣ? ꯏꯆꯥ ꯂꯥꯟꯗꯦ. ꯀꯞꯀꯅꯨ. ꯏꯆꯥꯅ ꯀꯞꯄꯗꯣ ꯏꯃꯥ ꯌꯦꯡꯕ ꯅꯨꯡꯉꯥꯏꯇꯦ. ꯀꯞꯀꯅꯨ." "ꯏꯃꯥ, ꯉꯁꯤꯗꯤ ꯅꯆꯥ ꯋꯥꯈꯜ ꯇꯥꯏ. ꯑꯩꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯏꯃꯥꯒꯤ ꯐꯤꯕꯝꯅ ꯑꯁꯤ ꯌꯧꯕꯅꯤ. ꯄꯨꯝꯅꯃꯛ ꯅꯤꯡꯉꯥꯏ ꯆꯥꯎꯕꯤ ꯅꯆꯥ ꯑꯩꯅ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯔꯣꯏꯗꯕ ꯅꯤꯡꯉꯥꯏ ꯀꯌꯥ ꯇꯧꯔꯨꯕ. ꯏꯆꯤꯜ ꯑꯁꯤꯅ ꯍꯥꯏꯔꯣꯏꯗꯕ ꯀꯜꯂꯕ ꯋꯥ ꯀꯌꯥ ꯍꯥꯏꯔꯨꯕꯅ ꯉꯁꯤ ꯏꯃꯥꯒꯤ ꯐꯤꯕꯝꯅ ꯑꯁꯤ ꯌꯧꯕꯅꯤ. ꯑꯗꯨꯕꯨ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯏꯃꯥ ꯄꯥꯕꯅ ꯋꯥꯒꯗꯕ, ꯏꯃꯥ ꯄꯥꯕꯗ ꯄꯣꯠꯂꯨꯝ ꯑꯣꯏꯒꯗꯕ ꯑꯃꯨꯛ ꯍꯟꯅ ꯅꯤꯡꯉꯥꯏ ꯇꯧꯔꯔꯣꯏ. ꯅꯆꯥ ꯂꯥꯜꯂꯦ. ꯏꯃꯥ, ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ." ꯉꯁꯤ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯏꯃꯥ ꯑꯅꯤ ꯁꯨꯗ꯭ꯔꯤ. ꯏꯃꯥꯒꯤ ꯑꯆꯧꯕꯤ, ꯏꯃꯥ, ꯉꯁꯤꯗꯤ ꯏꯆꯥꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤ ꯎꯕꯗ ꯏꯃꯥꯒꯤ ꯊꯃꯣꯏꯁꯤ ꯄꯦꯜꯂꯤ." ꯑꯁꯨꯝꯅ ꯅꯤꯡꯊꯤꯕꯤꯅ ꯋꯥꯈꯜ ꯇꯥꯔꯛꯄꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯃꯅꯥꯎꯅꯨꯄꯤꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ
ꯂꯩꯃ ꯑꯃꯗꯤ ꯇꯣꯃꯥꯜꯅ ꯃꯆꯥꯅꯨꯄꯤꯒꯤ ꯅꯤꯡꯉꯥꯏ ꯊꯦꯝꯅꯕ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯇꯧꯍꯟꯅꯕ ꯍꯣꯠꯅꯕꯗ ꯌꯣꯟꯊꯣꯛꯈ꯭ꯔꯕ ꯏꯪꯈꯣꯜ ꯑꯗꯨ ꯃꯌꯥꯅꯨꯄꯥ ꯂꯣꯌꯥꯅ ꯏꯪꯈꯣꯜ ꯂꯩꯔꯤꯕ ꯃꯤ ꯑꯗꯨꯗꯒꯤ ꯁꯦꯜ ꯄꯤꯗꯨꯅ ꯍꯟꯗꯣꯛꯄꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯅꯦꯝ ꯂꯩꯃꯒꯤ ꯑꯅꯥꯕꯗꯨꯕꯨꯁꯨ ꯑꯃꯥꯏꯕ ꯑꯍꯩꯕ ꯑꯃꯗ ꯂꯥꯌꯦꯡꯍꯜꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯍꯧꯖꯤꯛꯇꯤ ꯅꯤꯡꯊꯤꯕꯤ ꯃꯥꯁꯨ ꯑꯃꯨꯛ ꯍꯟꯅ ꯃꯃꯥ ꯃꯄꯥꯗ ꯄꯨꯕ ꯊꯥꯡꯕ ꯉꯝꯂꯔꯣꯏꯗꯕ ꯃꯔꯩ ꯑꯗꯨ ꯇꯧꯈꯤꯗ꯭ꯔꯦ꯫ ꯃꯁꯥꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯊꯨꯡꯅꯕꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯑꯋꯥꯕ ꯄꯤꯕ ꯃꯆꯥꯁꯤꯃꯨꯛ ꯐꯠꯇꯕ ꯃꯆꯥ ꯇꯥꯏꯕꯪꯄꯥꯜ ꯑꯁꯤꯗ ꯂꯩꯇꯦ ꯈꯜꯂꯗꯨꯅ ꯑꯐꯕ ꯃꯆꯥ ꯅꯤꯡꯉꯣꯜ ꯑꯃ ꯑꯣꯏꯈꯤꯔꯝꯃꯤ꯫